A very good evening. Ipom media na mayam gidamak series 9 puthok chariba ipom talks yengbire bisingba hanma makta taramnok chari ngasi su mayam gidamak ta yamna special oiba yamna top pa ekhoi gi personality ma puraga lakchari habidi Manipur sida ekhoi gi karamba mongda ekhoi gi developmental project sing developmental work mayam se kamaina tawri haiba mayam da hena ekhoi gi layman sing na su hena khangbi na ba ekhoi na adu khudong chab da lawzaraga ngasi si yamna special oiba ma guest ngasi mayam gi mamang da pudra lakchari ekhoi ngasi gi special guest Chongtham Biswachandra Singh Chief Engineer PWD Manipur. Ahan ba magtada Biswachandra Butram Nokchiri. Thank you. Good Please evening. welcome to the show. Thank you very much. Aduga ahan ba magtada ekhogi Biswachandra se khona yamna appreciate tawjaningi haibadi ekhoina program si yamna su tawjaninga ga leiba matamda ekhoina approach tabu matamda adumak yamna freely yabirakpa yamna understand tabiba yamna kai haitare yamna ekhoina haijaba matamda harau harau yabirakpa se ekhoina adukamati thagat chei aduga ekhoigi ipom talks ekhoina puthok chari si personalities myama puthok charaga ekhoi ngasi ge viewers myam Manipur da leiriba ekhoigi society sida anoba adagi ekhoina khangba yaba ekhoina tamjaba yaba khangzaba yaba aduga ekhoina kadaida ekhoigi voice raise toba yaba myam khangnabai khudong chaba je ekhoina pizaraga ngasi su Biswachandra gi magi department si PWD sida ekhoina kari hena khangba yai amadi ekhoigi PWD department hariga mayam na tawri se ekhoigi lambi sorok semba sing sida discrepancies leiba pendaba sing leiba aduga office ki su ekhoigi protocol myam leibiram gani process myam leibiram gani aduga ekhoigi kenona ekhoigi leiriba public na di khangdaba understand toba ngamdaba kaya ama yaudaba natte ado ngasi ekhoigi podcast ki khuthang sida ekhoigi misunderstanding leiba mayam se ekhoigi matang se lawzaraga misunderstanding se ekhoina kai haitare clear tawnabai khudong chawduma longina si haibisima ahan bada thamjage ado ahan ba maktada ekhoigi Biswachandra da in laksening base PWD se Manipur na loi khangbiri ko PWD department is chawna ekhoigi society ki damakta contribute tawribani ado PWD gi roles and responsibility towards the society se kari kari ni haina ahan bada thambininge Thagachari Dasuras. Yan mamagtada aibu sigi talk sida kaubirakpase. Aigi oina natte PWD gi oina yamna khudong chabani haina lawjake kayunada hojikse social media gi matamni mayambo paksanna information piba awareness piba gi matamni da PWD ju PWD na local ba thabok mayam gi pen ba pen do mayam gi tabam oiriba aduga mayam du clarify to bogi oina ngasi gi talk sida aina PWD gi representative oina lakjabani aigi isa gi oina lakjabana te aduna Dasuras na harakota aina harau harau yagi to ategi nate PWD oina si je yamna daga ta hena laksagini mani aduma makata rakpoina Dasuras ki question da PWD ki role and responsibility kari no have da PWD have the Public Works Department. State Kudimakta Public Works Department have the development, infrastructure development, any development, lambi, thong, adagi, buildings, any development is the quite active role lower department namani masida huge number of staffs lai ribani ihan an by hek states ina hor pomatam da hojikti PhD water resource department kaina engineering cell makha mayam khai gi department mayam khai gi PWD haina horaga masam sa ge specialize oibo yam daka taraga na khai gi ngakte ne duna PWD gi role je kari no hek haibda sumna akoina hek chatpada uriba lambi thong mayam lambi thong gi nakanda leiriba public administrative building akoi assembly high court civil secretariat Khongjom War Memorial adagi akoigi margin gi polo statue si mayam je PWD na sabang aktani hojikta leiriba office oiriba building mayam koding mo PWD na sabang aktani lambi koding mo PWD na sabang aktani dona PWD gi role je thaina gi sabda natana hojik saramabo mayam je maintain tawba any topa district ama create tawpada ano topa office ama create tawpada adugi infrastructure je koina mit tawba aduna PWD have je PWD role je state ama jida magi function tawnaba government gi oiba amasung public ki daga taba infrastructure mayam je akoina awat pa mayam bu saba amasung sariba mayam je maintain tawje akogi role and responsibility lai jage yam ngai je haibdi marik chumnasu thambiri mayam nasu khangba matamda akoigi lambi thong hairaga sida ngakta su mayam na chatpi aduga hojiki leiriba entire akoigi state asida leiriba akoigi public property akoigi government gi properties mayam si maintain tawba amadi construction infrastructures mayam ma sem saba haibdi akoigi state si chakhar hema matamda PWD gi akoigi PWD department sina akoigi backbone ni haiba tare aduga akoigi Biswachandra su panbiri haibdi akoigi hana sem sagat khraba samna haibada akoigi Khongjom War Memorial ka su panbiri aduga ate monuments mayam akoigi historic oiba
ꯑꯩꯈꯣꯏꯒꯤ ꯃꯣꯅꯨꯃꯦꯟꯠꯁ ꯃꯌꯥꯝ ꯁꯥꯏꯠ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒ ꯊꯝꯕꯁꯤꯡꯁꯤꯗ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯃꯇꯥꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯅꯦ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒ ꯊꯝꯕꯁꯤꯡꯁꯤꯗ ꯑꯗꯨꯒ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯃꯇꯥꯡ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯪꯂꯥ ꯐꯣꯔꯠꯁꯨ ꯑꯣꯏꯕꯤꯔꯝꯒꯗꯕ ꯑꯗꯨꯝ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯀꯪꯂꯥ ꯐꯣꯔꯠ ꯑꯃꯗꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯂꯩꯔꯤꯕ ꯊꯥꯡꯖꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟట్ ꯁꯥꯏꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯋꯥꯔꯛ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯕ꯭ꯔꯤ ꯏꯌꯔ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯚꯤꯖꯤꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯨ ꯑꯩꯈꯣꯏꯅ ꯁꯨꯇꯦꯠ ꯑꯣꯏꯗꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯄꯕ꯭ꯂꯤꯛꯇꯒꯤ ꯂꯥꯛꯄ ꯌꯥꯎꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯄ꯭ꯔꯣꯕꯤꯖꯟꯗꯤ ꯊꯝꯕꯤꯕꯒꯦ ꯃꯁꯤꯃ ꯃꯔꯤꯛ ꯆꯨꯝꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯪꯂꯥ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯅꯨꯃꯦꯟꯇꯦꯜ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯂꯩ ꯍꯣꯏ ꯃꯄꯨꯗꯤ ꯃꯣꯏꯅ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯔꯤꯄꯦꯌꯔ ꯑꯃ ꯇꯧꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯔꯤꯚꯥꯏꯞ ꯇꯧꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯍꯟꯖꯟꯅꯤꯡꯉꯦ ꯈꯤꯇꯪ ꯁꯣꯏꯈꯤꯕꯁꯦ ꯁꯦꯝꯒꯠꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯁꯣꯏꯈꯤꯗꯕ ꯂꯥꯛꯀꯗꯕꯁꯦ ꯈꯤꯇꯪ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯃꯣꯏꯗꯤ ꯖꯁ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯄꯨ ꯑꯣꯏꯖꯗꯔꯁꯨ ꯃꯣꯏꯅ ꯑꯦꯛꯁꯄꯔꯇꯤꯁꯇꯣ ꯑꯣꯏꯗꯕꯅꯤ나 ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯆꯤꯊꯤ ꯏꯔꯛꯀꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯇꯧꯒꯅꯤ ꯑꯦꯁꯦꯁꯃꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯁꯇꯤꯃꯦꯁꯟ ꯁꯥꯒꯅꯤ ꯗꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯣꯏ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯁꯨꯛ ꯄꯩꯁꯥꯁꯦ ꯑꯁꯨꯛ ꯆꯪꯒꯅꯤ ꯍꯥꯏꯅ ꯊꯥꯒꯅꯤ ꯑꯥꯏꯗꯔ ꯃꯣꯏꯒꯤ ꯐꯟ ꯂꯩꯔꯒꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔ ꯁꯨꯒꯅꯤ ꯃꯁꯥꯒꯤ ꯐꯟ ꯂꯩꯖꯗ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ PWDꯒꯤ ꯐꯟꯗꯒꯤ ꯑꯦꯅꯤ ꯍꯥꯎ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯁꯨꯒꯅꯤ ꯑꯗꯨꯅ ꯃꯄꯨꯗꯤ ꯑꯩꯈꯣꯏ ꯅꯠꯆꯗꯦ ꯑꯩꯈꯣꯏꯗꯤ ꯕꯠ ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯥꯕ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯑꯦꯛꯁꯄꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯃꯄꯨꯗꯨꯒꯤ ꯑꯦꯁ ꯄꯥꯔ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯄꯨꯗꯨꯒ ꯇꯥꯟꯅꯔꯒ ꯃꯄꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕꯁꯦ ꯃꯄꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯒꯤ ꯑꯦꯁ ꯄꯥꯔ ꯔꯤꯀ꯭ꯋꯦꯁꯇ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯥꯏꯖ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯅꯨꯃꯦꯟꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯛ ꯄ꯭ꯂꯦꯁꯦꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯇꯝꯗ PWDꯗ ꯑꯩꯈꯣꯏꯅ ꯉꯥꯛꯇ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯨ ꯌꯥꯗꯕ ꯍꯧꯖꯤꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯨ ꯄꯥꯏꯔꯤꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯪꯂꯥ ꯑꯦꯛꯖꯥꯝꯄꯜ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯀꯪꯂꯥꯗ ꯁꯦꯟꯅꯔꯤꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯔꯤꯄꯦꯌरिꯡ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤ ꯑꯅꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯇꯧꯔꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯁꯤꯗ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯃꯣꯏꯅ ꯔꯤꯀ꯭ꯋꯤꯖꯤꯁꯟꯁꯤ ꯊꯥꯔꯛꯑꯕ ꯃꯇꯨꯡꯗ PWDꯅ ꯀꯟꯁꯤꯗꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ PWDꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤꯁꯤꯡ ꯄꯣꯏꯟꯠ ꯐꯥꯎꯗ ꯃꯣꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤቭ ꯂꯩꯔꯤꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯃꯣꯏꯗ ꯔꯤꯀ꯭ꯋꯤꯖꯤꯁꯟ ꯊꯥꯕꯤꯔꯛꯑ ꯃꯇꯨꯡꯗ PWDꯅ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯃꯌꯥꯝꯁꯦ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯄꯕ꯭ꯂꯤꯛꯇꯒꯤ ꯀ꯭ꯋꯦꯁꯟ ꯈꯔ ꯑꯩꯈꯣꯏꯅ ꯍꯪꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯆꯕ ꯃꯇꯝꯗ ꯀ꯭ꯋꯦꯁꯟ ꯈꯔ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯁꯨ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯃꯆꯥ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦꯀꯣ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛꯅꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯃꯅꯤꯄꯨꯔꯁꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯔꯥ ꯍꯥꯏꯁꯨ ꯑꯐꯕ ꯖꯒꯥꯗꯤ ꯑꯗꯨꯃꯛ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯂꯝꯕꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯕꯤ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯁꯤꯇꯤꯃꯛꯇꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠ ꯎꯔꯤꯄꯣꯛ ꯑꯗꯒꯤ ꯅꯥꯒꯃꯄꯥꯜ ꯑꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡ ꯐꯥꯎꯗ ꯏꯚꯟ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯐꯖꯅ ꯇꯧꯕ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯀꯌా ꯑꯃ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯣꯐ ꯗ ꯁꯤꯇꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯂꯤ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯍꯥꯏꯅ ꯃꯦꯛꯁꯤꯃꯝ ꯑꯣꯐ ꯗ ꯄꯕ꯭ꯂꯤꯛꯅꯗꯤ ꯑꯗꯨꯃꯛ ꯂꯧꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯦꯃꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯩꯔꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯀꯌా ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯀꯌా ꯑꯃꯗꯤ ꯂꯩꯕꯤꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯇꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯔꯁ ꯃꯌꯥꯝ ꯑꯥꯎꯠꯁꯥꯏꯗꯔꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯁ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯝꯐꯥꯜꯁꯦ ꯐꯥꯎꯔꯒ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯦꯠ ꯇꯥꯏꯝꯁ ꯏꯀꯥꯏꯕ ꯐꯪꯉꯤ ꯍꯥꯏꯕ ꯀꯌా ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯣꯐ ꯗ ꯁꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯗ ꯑꯦꯕ꯭ꯔꯤ ꯅꯥꯎ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯣꯗꯀꯤ ꯀꯟꯗꯤꯁꯟꯁꯦ ꯄꯦꯊꯦꯇꯤꯛ ꯑꯣꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯗꯥ ꯁꯨꯔꯖꯄꯨ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯀꯣꯏꯁꯟꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯟꯁꯔꯟꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯀꯟꯁꯔꯟꯅꯤ ꯑꯗꯨꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯀꯟꯁꯔꯟꯗꯨꯒꯤ ꯑꯟꯁꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯊꯝꯕꯤꯌꯨ PWD ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯂꯝꯕꯤꯁꯦ 10,000 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯅꯤ ꯑꯣꯜ ꯑꯣꯚꯔ ꯃꯅꯤꯄꯨꯔꯗ ꯆꯤꯡ ꯇꯝ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯡꯅ ꯇꯝꯒꯤ ꯂꯝꯕꯤꯁꯤꯗꯪ ꯎꯕꯤꯕꯅꯤ ꯆꯤꯡꯒꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯁꯤꯅ ꯇꯝꯒꯤꯗꯤ ꯂꯝꯕꯤ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯅꯨꯡꯐꯧ ꯊꯥꯕꯤꯗ꯭ꯔꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯦ ꯍꯣꯜ ꯌꯦꯡꯉꯛꯄꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠ
ꯗꯦꯜꯂꯤꯒꯨꯝꯕ ꯀꯣꯜꯀꯇꯥꯒꯨꯝꯕ ꯃꯨꯝꯕꯥꯏꯒꯨꯝꯕ ꯕꯦꯡꯒ꯭ꯂꯣꯔꯒꯨꯝꯕ ꯌꯦꯡꯅꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝ ꯁꯣꯊꯔꯤ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯃꯨꯛ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯒꯦꯗ ꯅꯣꯏꯒꯤꯗꯤ ꯗꯦꯜꯂꯤ ꯂꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯒꯤ ꯋꯥꯔꯤ ꯂꯩꯇꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯣꯏꯁꯦ 10,000 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯌꯔꯂꯤ ꯑꯩꯈꯣꯏꯗꯒꯤ ꯆꯠꯀꯗꯕ ꯕꯖꯦꯠꯁꯦ ꯑꯦꯔꯥꯎꯟ 2,000 crore ꯆꯠꯀꯅꯤꯕ ꯀꯩꯒꯤꯅꯣꯗ ꯑꯃꯨꯛ ꯀꯣꯏꯂꯥ ꯊꯥꯈꯤꯕꯁꯤꯅ ꯆꯍꯤ 2-3 ꯍꯦꯟ ꯀꯩꯁꯨ ꯆꯠꯇꯦ ꯅꯣꯡ ꯇꯥꯔꯒ ꯑꯗꯨꯝ ꯀꯣꯏꯂꯥ ꯑꯗꯨꯝ ꯀꯥꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯅ 2,000 crore ꯃꯨꯛꯇꯤ ꯕꯠ ꯋꯦꯔ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯤꯗꯨꯅ ꯔꯦꯚꯤꯅ꯭ꯌꯨ ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯁꯨ ꯌꯥꯝ ꯄꯤꯛꯄ ꯕꯖꯦꯠꯁꯦ ꯑꯦꯔꯥꯎꯟ ꯑꯩꯈꯣꯏꯗ ꯁ꯭ꯇꯦꯠꯅ ꯄꯤꯔꯤꯕ ꯕꯖꯦꯠꯁꯦ ꯑꯦꯔꯥꯎꯟ 200 crore ꯃꯨꯛꯇꯪꯅꯤ ꯆꯍꯤ ꯑꯃꯗ 10,000 kilometerꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯌꯥꯝ ꯋꯥꯕ ꯄꯩꯁꯥꯅꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯟꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟꯗꯩ ꯐꯟꯗꯤꯡ ꯇꯥꯟꯅꯗꯅ ꯑꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯗꯦड ꯄ꯭ꯔꯣꯖꯦꯛ ꯑꯗꯒꯤ NEC-ꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯇꯒꯤ ꯑꯩꯈꯣꯏ ꯐꯟꯗꯤꯡ ꯃꯌꯥꯝ ꯇꯥꯟꯅꯔꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯁꯦ ꯐꯖꯅ ꯁꯦꯝꯒꯦ WBMꯒ ꯌꯥꯎꯔ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯌꯥꯝꯗ꯭ꯔꯕꯗ 52 lakhs to 1 crore ꯆꯪꯗꯣꯔꯤꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯅ 200 crore 200 kilometerꯗ ꯑꯗꯨꯝ ꯂꯣꯏꯕ ꯄꯣꯠꯅꯦꯕ ꯋꯦꯔꯦꯁ ꯑꯩꯈꯣꯏ 10,000 crore ꯂꯩꯁꯦ ꯑꯗꯩ 200 crore ꯉꯁꯤ ꯀꯤꯂꯣꯃꯤꯇꯔ 200ꯁꯦ ꯊꯥꯈ꯭ꯔꯦ ꯈꯜꯂꯁꯤ ꯃꯊꯪ ꯆꯍꯤꯗ ꯀꯤꯂꯣꯃꯤꯇꯔ 200 ꯑꯃ ꯊꯥꯔꯁꯤ ꯈꯜꯂꯁꯤ ꯆꯍꯤ 3 ꯁꯨꯕꯗ ꯀꯤꯂꯣꯃꯤꯇꯔ 200 ꯑꯃ ꯊꯥꯔꯦ ꯈꯜꯂꯁꯤ 200ꯁꯦ 500 ꯐꯥꯎ ꯊꯥꯔꯦꯁꯨ ꯈꯟꯖꯔꯁꯦꯕꯀꯣ ꯀꯤꯂꯣꯃꯤꯇꯔ 1,500ꯅꯦꯕ ꯆꯍꯤ ꯑꯃꯗ ꯊꯥ ꯉꯝꯗꯣꯏꯁꯦ ꯑꯗꯨꯒꯤ ꯆꯍꯤ 1 ꯊꯥꯈꯤꯕꯗꯗꯤ ꯑꯍꯥꯟꯕꯒꯤ ꯊꯥꯈꯤꯕ ꯀꯣꯏꯂꯥꯗꯣ ꯂꯣꯏꯈ꯭ꯔꯅꯤꯕ ꯑꯃꯨꯛ ꯋꯦꯔꯦꯁ ꯑꯩꯈꯣꯏꯗꯤ 10,000 kilometerꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯦꯁ ꯇꯧꯔꯤꯕ ꯄꯣꯠꯇꯤ ꯐꯟꯒꯤ ꯏꯁꯨꯅꯤ ꯁꯤꯃ ꯈꯪꯕꯤꯌꯨ ꯃꯤ ꯑꯃꯇ ꯀꯅꯥꯝꯇ ꯃꯌꯨꯝꯗꯣ ꯐꯖꯅ ꯁꯥꯅꯤꯡꯗꯕ ꯌꯥꯎꯄꯣꯠꯇꯦ ꯐꯨꯔꯥꯗ ꯂꯥꯡ ꯉꯥꯛꯇ ꯁꯥꯅꯤꯡꯉꯤꯕ ꯉꯥꯛꯇꯅꯤ ꯕꯠ ꯁꯥꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯌꯨꯝ ꯃꯄꯨꯗꯨꯗ ꯆꯩꯁꯜꯂꯨ ꯇꯥꯔꯗꯤ ꯃꯥꯏ ꯄꯩꯁꯥ ꯂꯩꯇꯕꯒꯩꯅꯦꯕ ꯑꯗꯨꯅ प्रꯖꯥꯅ ꯆꯩꯕꯤꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯅ ꯑꯣꯞꯇꯤꯃꯥꯏꯖ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯅꯕ ꯍꯣꯠꯅ ꯇꯥꯕꯅꯤ ꯐꯥꯔꯁ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯇꯥꯕꯁꯦ ꯄꯩꯁꯥꯅꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯂꯤꯃꯤꯇꯦꯠ ꯄꯩꯁꯥꯁꯤꯅ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯐꯠꯇ꯭रे ꯍꯥꯏꯁꯦ ꯂꯝꯕꯤꯁꯦ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯐꯔꯦꯁꯨ ꯍꯥꯏꯖꯔꯣꯏ ꯐꯠꯇ꯭ꯔꯦꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯃꯃꯥꯡ ꯆꯍꯤꯗ ꯀꯣꯡꯀꯨꯠ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯡꯀꯨ ꯔꯣꯗ ꯑꯗꯩ ꯈꯨꯃꯟ ꯄꯜꯂꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯕꯅꯤ ꯅꯦꯛꯁ ꯏꯌꯔꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯣꯂꯨꯁꯟ ꯑꯣꯜꯃꯣꯁ 100% ꯁꯣꯂꯨꯁꯟ ꯂꯩꯔꯦꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯔꯤꯖꯤꯠ ꯄꯦꯃꯦꯟ ꯍꯥꯏꯅ ꯄ꯭ꯔꯣꯖꯦꯛ 3,600 crore ꯄ꯭ꯔꯣꯖꯦꯛ ꯑꯃ ꯀꯟꯅ ꯄꯥꯏꯈꯠꯆꯔꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯄꯤꯔꯤꯌꯠꯁꯦ 3 yearsꯇ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯖꯒꯗꯕꯅꯤ ꯑꯗꯨꯒ 5 years ꯃꯦꯟꯇꯦꯅꯦꯟꯁ ꯄꯤꯔꯤꯌꯠ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯉꯝꯅꯤ ꯈꯟꯖꯩ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ 547 kilometer ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯌꯧꯖꯩ ꯑꯗꯨꯅ ꯑꯐꯇꯔ 3 yearsꯇꯤ ꯂꯝꯕꯤ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅꯗꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯔꯔꯣꯏ ꯑꯩꯅ ꯊꯝꯖꯒꯦ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏ PWDꯅ ꯌꯥꯝ ꯄ꯭ꯔꯥꯎꯠ ꯑꯣꯏꯅ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯖꯒꯦ ꯆꯍꯤ 3 ꯃꯇꯨꯡꯗꯗꯤ ꯂꯝꯕꯤ ꯐꯠꯇꯕ ꯄꯣꯠ ꯍꯣꯜ ꯍꯥꯏꯕꯁꯨ ꯎꯔꯣꯏ ꯑꯌꯥꯝꯕ ꯀꯪꯀ꯭ꯔꯤꯠ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯅꯤ ꯀꯪꯀ꯭ꯔꯤꯠ ꯅꯠꯇ꯭ꯔꯒ ꯄꯦꯕꯔ ꯕ꯭ꯂꯣꯛ ꯉꯥꯛꯇ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤꯌꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯍꯥꯏꯁꯤꯗ ꯗꯤꯖꯥꯏꯟ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯤꯗꯨꯔꯦꯜ ꯀꯩꯅꯣ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯌꯥꯝ ꯆꯪꯕꯅꯤꯅ ꯑꯗꯨꯅ ꯈꯨꯗꯛꯇ ꯄꯥꯏꯈꯠꯄ ꯉꯝꯗꯕ ꯊꯕꯛꯇꯤ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯗ ꯌꯨꯝ ꯁꯥꯔꯤꯕ ꯁ꯭ꯄꯦꯁꯅꯦ ꯈꯟꯕꯤꯌꯨ ꯌꯨꯝ ꯁꯥꯕꯒꯤ ꯑꯋꯥꯕꯗꯨꯅꯦ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯗ꯭ꯔꯦꯟ ꯆꯜꯂꯤꯉꯩꯗ ꯂꯣꯏꯁꯟꯗꯦ ꯑꯗꯩ ꯂꯝꯕꯤ ꯀꯪꯀ꯭ꯔꯤꯠ ꯇꯧꯁꯜꯂꯝꯃꯒ ꯂꯝꯕꯤ ꯆꯪꯍꯟꯗꯦ ꯀꯥꯏꯅꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯁꯦ ꯆꯍꯤ 3ꯗꯪꯗꯤ ꯈꯥꯡꯃꯤꯟꯅꯁꯤ ꯆꯍꯤ 3 ꯃꯅꯨꯡꯗ ꯏꯝꯐꯥꯜꯗꯤ ꯑꯌꯥꯝꯕ ꯁꯣꯂꯨꯁꯟ ꯂꯩꯔꯅꯤ ꯏꯝꯐꯥꯜ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯏꯝꯐꯥꯜꯗꯪꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯆꯤꯡꯗꯁꯨ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞ ꯑꯣꯐ ꯐꯟꯗꯤꯡꯁ ꯑꯩꯈꯣꯏꯅ ꯂꯧꯗꯨꯅ ꯑꯗꯨꯝ ꯁꯦꯝꯃꯤꯕꯅꯤ ꯀꯥꯝꯖꯣꯡ ꯀꯣꯡꯈꯥꯡ ꯇꯥꯅ ꯁꯦꯝꯃꯤꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯀꯥꯡꯆꯨꯞ ꯇꯃꯦꯡꯂꯣꯡꯗ ꯌꯦꯡꯕꯤꯔꯝꯒꯅꯤ ꯏꯝꯐꯥꯜꯗꯒꯤ ꯀꯥꯡꯆꯨꯞ ꯄꯣꯠ ꯂꯝꯕꯤ ꯐꯖꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯐꯖꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯦꯝꯃꯤꯕꯅꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯂꯝꯕꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯄꯨ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯦꯚꯦꯜ ꯕꯦꯁ ꯇ꯭ꯔꯥꯏ ꯇꯧꯔꯤꯕꯅꯤ ꯐꯠꯇ꯭ꯔꯤꯕ ꯂꯝꯕꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞ ꯑꯣꯐ ꯐꯟꯗꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯗꯨꯅ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯇꯥꯔꯒꯦꯠ ꯑꯃꯁꯨ ꯂꯩꯖꯔꯤ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯂꯥꯊꯣꯛꯆꯔꯤ 5 years plans 10 years plan ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯁꯦ ꯗꯦꯕꯂꯞꯃꯦꯟꯒꯤ ꯏꯅꯤꯁꯤꯌꯦꯜ ꯐꯦꯖ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯃꯤꯟꯅꯕ ꯗꯦꯕꯂꯞꯃꯦꯟ ꯏꯅꯤꯁꯤꯌꯦꯜ ꯐꯦꯖꯅꯦꯕ ꯑꯩꯈꯣꯏꯁꯦ ꯗꯦꯕꯂꯞꯄꯤꯡ ꯑꯣꯏꯔꯤꯕꯅꯦꯕ ꯗꯦꯕꯂꯞ ꯅꯠꯇꯦꯕ ꯗꯦꯕꯂꯞ ꯑꯣꯏꯔꯛꯄꯒꯤ ꯑꯅꯗꯔ 5-10 yearsꯇꯗꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯐꯔꯅꯤ ꯍꯥꯏꯅ ꯑꯩ ꯁꯦꯝꯕ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯐꯟꯗꯤꯡꯁꯨ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄ ꯍꯧꯔꯦ ꯁꯣꯔꯁꯁꯨ ꯌꯥꯝꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯑꯗꯨꯅ ꯈꯤꯇꯪ ꯍꯣꯞꯐꯨꯜ ꯑꯣꯏꯔꯒ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯑꯣꯏꯔꯒ ꯈꯤꯇꯪ ꯑꯩꯈꯣꯏꯗꯕꯨ ꯊꯥꯖꯕ ꯊꯝꯕꯤꯔꯒ ꯑꯅꯗꯔ 5-10 yearsꯇ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯒꯤ ꯄꯨꯔꯥ ꯐꯤꯕꯝꯁꯦ ꯑꯅꯧꯕ ꯃꯥꯏꯌꯣꯟ ꯑꯃꯔꯣꯝꯗ ꯎꯔꯛꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯊꯝꯖꯒꯦ ꯃꯌꯥꯝ ꯈꯤꯇꯪ ꯈꯪꯃꯤꯟꯅꯖꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯥꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯐꯖꯕ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯒꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ
ꯇꯥꯔꯦ ꯑꯟꯁꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩꯀꯣ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯏꯅꯤꯁꯤꯌꯦꯜ ꯐꯦꯁꯅꯤꯕꯨꯗꯤ ꯍꯥꯏꯔꯤꯀꯣ ꯏꯅꯤꯁꯤꯌꯦꯜ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯇꯥꯔꯦ ꯆꯦꯂꯦꯟꯖꯦꯁ ꯈꯔꯗꯤ ꯂꯧꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ PW ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯁꯦꯁ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯇꯧꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯁꯤ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯂꯤ ꯃꯣꯏꯅ ꯇꯧꯕꯤꯔꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒ इनकन्वीनियंस हाइबदी मरकसे अखोगी थबक सुब मतमदा अखोगी लेदना मेन रोड हाइबसिदबु चतबा यादबा पुरान थिंगबा याददना अखोगी विश्वचंद्र डिपार्टमेंट सु साइड पीरगा सेम कया म यावरि सिगे मरकसिदा अखोगी क्वालिटी मेंटेन तौदे अदुगा थबक सुरमबा मतमदा अखोगी लोइसंद्रगा हाइबदी अदुना यामना अखोगी एक्सीडेंट थोपगी प्रोन ओहनबा अदुमाने यावबगी कंप्लेंसिंग लाकपसिदी कमाइना ओपिनियन थंबिनिंगे ओके दासुरस मसिदा अइना दासुरस ना हेक हरपदा ngangi wahi kharada aina sum sida sum khitang et tawjani muje ko होय होय akoi developing dang natana transitional phase amoi ba ko je in term of technology akoi na thaina gi ariba bitumin koila dang sum tha ba je manipur ji nong yam tana ta famoi ba नोंदी यामना चाना दबनी 2024 25 23 je ko huge flood mayong nagar imphal je होय होय koila tha gi je ising da tha ni ting badane koila je pura kai lerame aduna akoi da kari wakhan la ke je da koila sum tha duna sum maintain tawra chat pa je long term oina akoi da yamna kana da बोयबा at the same time concrete thajan ge hairagana yam huge investment jang boy but we have to take some actions some decisions yes aduna akoi di concrete thadaba ya je haibje ma kokta wakan leijagre होय होय policy oina state ki oina state government na adugi amasung akoi PWD session makha da akoi concrete thaba je mas like huge investment changjara janu होय होय adubu akoi sonda onjandaba su yadre at the same time amuk concrete ka kenoga gi akoi koila thaba gi kana bana ta advantage je ban je yengbiyo ba koila dinga sinung gang chingdela ma hayeng gari thau yai ba होय yamna convenient oiba मानी मानी khitang sem yaraktre na amuk porhol menjan ba yai ba but at the same time long term dadi होय aduna akoina kari tawnaba honar ke da akoina adagi hojiki quality control tawba tawdaba maram da akoina transitional phase da technology da natana type of procurement habda di type of tendering type of contract thaina di item rate tender kaina habdi koila je si melu kilometer am thaw hai ka paisa je adu suri bi biba whereas hojiki na EPC contract kaina ko EPC contract se lakpo di India da lakpo koire Manipur da use torko je sahi mani manga muktang phada ngai adubu hojikti PWD almost 90% of the contract are EPC contract EPC contract se kana bana kari no habda quality control tawba tawdabagi monitoring je third party amna ta hole yam okay PWD na just management oina lawba third party je independent of PWD independent of contractor consultant nega moida phajana payment tawras at the same time EPC contractor di maintenance another 5 years contractor am jina thabak se phajana suram dre khalla jeba ko ma je bill pi gi VIP de be to jeba every year khuding my shuri every portion assess tawni ba yaram dra hanjan na chahi manga je after construction period chahi manga je mana maintain tawni ba okay auda di mana hoji contractor ki concept kai lake da aina hoji koila hai tare koila ki bitumen je content kitang handaraga phadata na tharo je chahi ani lera kai ta de aingon amon ta ba mangak pa amla ba adu sarupodi henjan na thaga ga ai chahi manga ka taw da bidna आराम मी जे युम जे मिस्त्री मने केनो प्लास्टर tor ma chen gi ja da bai tare chahi manga bo ma liable loi ba koina ma gi bank guarantee kai ga je dom phajala thamba ha adu gi type of contract aduna transitional phase ai je type of contract ta type of technology da koi transitional phase ni at the same time hujiki ngasai gi concrete thagra matung da main road chi di chat ta ya da bani na side ta loisalam da bagi accident thok je ai yam thengna jare aina ju mamang da media da ju adu gi issue je raise tawre sida loinamak lan mi nei hai tare होय होय first of all akoi la le haijarage akoi na proper planning pi bangam da proper plan je tongam second contractor na safety issues me am je moina pajana retrofitting keno to da signages state na ko tana ade vericate pajana khindana taw godaba third ta akoi public ki ju akoi gi aina transitional phase ai lo yawre होय sugum je hainadri bai tare lambi ma thingjalam je hainadri ba thingjalam lambi je lokto thojal leba concrete choli ba concrete thojali thingi ba lambi je haptam dang thing ba kai dawai thingi no important oi ba lambi ni kai dawai thingi no hai lokto ni thorage hai thorani sai sai ta koi gi lotion dre ba dum tasalani so ani aduna at the same time sigi solution jo koi na pi bangam da ba contractor na ju yam kan na ekta 100% magi safety issues se solve to ma ke no to da magi compliances tawngam da ba at the same time akoi public chu
ꯄꯦꯁꯦꯟꯁ ꯈꯤꯇꯪ ꯋꯥꯠꯄ ꯊꯤꯡꯉꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯏꯁꯦ ꯊꯤꯡꯉꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤꯕꯅꯤ ꯑꯥꯏ ꯑꯟꯗꯔꯁꯇꯦꯟ ꯑꯗꯨꯗ ꯆꯪꯉꯤꯕ ꯌꯨꯝ ꯃꯌꯥꯝꯗꯣ ꯋꯥꯗꯣꯏꯅꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ ꯊꯥꯅꯤ ꯏꯁꯤꯡ ꯆꯥꯎꯋꯦꯅ ꯑꯩꯈꯣꯏ ꯀꯥꯔ ꯊꯧꯖꯟꯈꯤꯗꯦꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯈꯤꯕ ꯃꯥꯅꯤ ꯌꯨꯝꯁꯦ ꯁꯥꯔꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯔꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯣꯂꯥꯗ ꯁꯥꯔꯒ ꯈꯣꯂꯥꯗ ꯂꯩꯔꯤꯕ ꯆꯍꯤ ꯑꯃꯁꯦ ꯉꯝꯅꯕ ꯌꯨꯝ ꯁꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗ ꯍꯣꯏꯔꯦꯁ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯏꯁꯥꯒꯤꯅꯦ ꯈꯟꯗꯕꯒꯤ ꯇꯥꯏꯞꯇ ꯂꯝꯕꯤꯁꯤꯗꯤ ꯀꯩꯗꯧꯕꯩ ꯊꯥ ꯑꯃꯗ ꯂꯣꯏꯁꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯊꯤꯡꯖꯤꯟꯖꯔꯤꯕ ꯂꯝꯕꯤꯗꯣ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯇ ꯈꯨꯠꯁꯤꯟꯅꯗꯣꯏꯅꯤ ꯁꯦꯐ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯟꯖꯔꯤꯕꯅꯤ ꯑꯗꯨꯗꯤ ꯈꯟꯗꯕꯤꯗ ꯍꯥꯡꯇꯣꯛꯑꯒ ꯊꯧꯈ꯭ꯔꯅꯤ ꯍꯥꯡꯇꯣꯛꯇꯕ ꯌꯥꯔꯣꯏꯅ ꯏꯁꯨ ꯂꯥꯛꯑꯅꯤ ꯕꯟ ꯇꯧꯁꯜꯂꯅꯤ ꯀ꯭ꯂꯕꯅ ꯏꯁꯜꯂꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯡꯇꯣꯛꯆꯔꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯒꯦꯗ ꯀꯪꯀ꯭ꯔꯤꯠ ꯊꯥꯔ ꯃꯇꯨꯡ ꯁꯥꯏꯗ ꯃꯥꯒꯤ ꯂꯦꯚꯦꯜ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯦꯗ ꯅꯨꯡ ꯍꯩꯖꯤꯜꯂꯦꯕ ꯅꯨꯡꯁꯦ ꯑꯃꯨꯛ ꯀꯣꯊꯣꯛꯇꯣꯏꯅꯦꯕ ꯑꯃꯨꯛ ꯀꯩꯒꯤꯅꯣꯗ ꯄꯕ꯭ꯂꯤꯛꯇꯤ ꯊꯧꯅꯤꯡꯉꯦ ꯊꯧꯗ ꯌꯥꯗ꯭ꯔꯦ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯦ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯅꯨꯡ ꯍꯩꯖꯤꯜꯂꯣ ꯑꯦꯠꯂꯤꯁ ꯇꯥꯔꯅꯣ ꯑꯗꯨꯕꯨ ꯅꯨꯡꯁꯦ ꯑꯃꯨꯛ ꯀꯣꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯀ꯭ꯔꯤꯠ ꯍꯩꯔꯛꯇꯣꯏꯅꯦꯕ ꯑꯗꯩ ꯈꯨꯗꯛꯇ ꯂꯣꯏꯁꯜꯂꯝꯗꯩ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯄꯨꯂꯞ ꯄꯥꯛꯅ ꯗ꯭ꯔꯦꯟ ꯇꯨ ꯗ꯭ꯔꯦꯟꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯈꯨꯝꯖꯔꯒꯦꯕ ꯄꯦꯄꯔ ꯃꯦꯆꯤꯟꯁꯦ ꯄꯦꯄꯔ ꯃꯦꯆꯤꯟꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤꯕꯀꯣ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯁꯦ ꯆꯣꯠꯂꯅꯤꯕ ꯁꯤ ꯆꯣꯠꯂꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯁꯜꯂꯒ ꯁꯤꯗ ꯊꯥꯗꯣꯏꯁꯤ ꯁꯤꯗ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯗꯤ ꯆꯣꯠꯂꯤꯕ ꯅꯨꯃꯤꯠ 15 ꯊꯧ ꯌꯥꯈꯤꯔꯣꯏꯕ ꯁꯤꯗ ꯃꯦꯆꯤꯟꯐꯧ ꯊꯧ ꯌꯥꯈꯤꯔꯣꯏꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯁꯤꯒꯨꯝꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯟꯅꯤꯡꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯅꯤꯡꯉꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯆꯥꯖꯔꯤꯕꯅꯤ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯖꯄꯣꯠꯇꯦ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯅꯥꯀꯟ ꯑꯃ ꯊꯥꯔꯝꯃꯦ ꯅꯥꯀꯟ ꯑꯃ ꯊꯥꯗꯣꯏꯅꯤ ꯊꯥꯗꯣꯏꯕ ꯅꯥꯀꯟꯗꯣ ꯆꯪꯅꯕ ꯃꯦꯆꯤꯟꯁꯦ ꯁꯤ ꯆꯣꯠꯂꯤꯕ ꯅꯨꯃꯤꯠ 15 ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯂꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯏꯅꯥꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯙꯛ ꯊꯤꯡꯖꯤꯟꯈꯤꯅꯤꯕ ꯃꯣꯏꯗꯤ ꯊꯤꯡꯖꯤꯜꯂ ꯃꯇꯨꯡꯗ ꯀꯩꯗꯧꯒꯦꯗ ꯄ꯭ꯂꯥꯟ ꯁꯤꯇꯤ ꯑꯣꯏꯕꯅꯤꯅ ꯑꯣꯜꯇꯔꯅꯦꯇꯤቭ ꯔꯨꯠꯁꯦ ꯂꯣꯏ ꯂꯩꯕ ꯑꯩꯈꯣꯏꯒꯤꯅ ꯄ꯭ꯂꯥꯟ ꯁꯤꯇꯤ ꯑꯣꯏꯗ꯭ꯔꯤꯕꯒꯤ ꯑꯣꯜꯇꯔꯅꯦꯇꯤቭ ꯔꯨꯠꯁꯦ ꯐꯖꯅꯁꯨ ꯂꯩꯇꯕ ꯕꯠ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀ ꯄ꯭ꯔꯣꯄꯔꯂꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯏ ꯂꯝꯕꯤ ꯑꯃ ꯁꯤꯃ ꯁꯨ ꯇꯥꯔꯗꯤ ꯁꯤ ꯁꯨꯈꯤꯔꯣꯏꯁꯤ X ꯁꯨ ꯇꯥꯔꯗꯤ Y ꯁꯨꯈꯤꯔꯣꯏꯁꯤ Y ꯂꯣꯏꯔꯀꯥꯟꯗ Z ꯁꯨꯁꯤ ꯑꯗꯨꯃꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯔꯤ ꯕꯠ ꯐꯨꯜ ꯄ꯭ꯔꯨꯐ 100%ꯗꯤ ꯑꯣꯏꯕ ꯉꯝꯗꯕ ꯄ꯭ꯂꯥꯟ ꯁꯤꯇꯤ ꯑꯣꯏꯗꯕꯅꯤ나 ꯑꯗꯨꯅ ꯑꯣꯜꯇꯔꯅꯦꯠ ꯗꯥꯏꯚꯔꯖꯟ ꯔꯨꯠꯁꯦ ꯐꯖꯅꯁꯨ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯀꯤ ꯈꯣꯏꯁꯥꯎꯅꯕꯁꯤꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤꯁꯦ ꯍꯥꯡꯇꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯐ ꯑꯣꯏꯗꯕ ꯂꯝꯕꯤꯗ ꯊꯧꯔꯨꯕꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯁꯤ ꯏꯁꯨꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯏꯁꯨꯅꯤ ꯑꯩꯈꯣꯏꯅ ꯊꯣꯏꯀꯤ ꯊꯣꯛꯍꯟꯖꯒꯦꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯕꯤꯁ꯭ꯋꯥꯁꯅ ꯊꯝꯃꯤꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯏꯀ꯭ꯋꯦꯂꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ PWDꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯏꯕ ꯍꯧꯖꯤꯛꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯕꯨ ꯑꯣꯏꯔꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯛꯏꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ ꯄꯕ꯭ꯂꯤꯛꯅꯁꯨ ꯅꯠꯇ꯭ꯔꯥ ꯊꯤꯡꯉꯦ ꯍꯥꯏꯔꯒ ꯑꯦꯛꯖꯥꯝꯄꯜ ꯏꯁꯝ ꯁꯝꯅ ꯁꯤ ꯀꯣꯃꯟ ꯑꯣꯏꯅ ꯊꯣꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯊꯝꯃꯕ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯇꯔꯒ ꯌꯥꯎꯕꯗꯣ ꯏꯟꯊꯣꯛꯑꯒ ꯑꯗꯨꯝ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯍꯥꯏꯅ ꯑꯆꯪꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯈꯔ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯆꯨꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ equally ꯑꯩꯈꯣꯏꯁꯤ important ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯛꯁꯨ ꯑꯩꯈꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯋꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯤꯕ ꯁꯦꯝꯕ ꯁꯥꯔꯤꯕꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯈꯟꯃꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯨ ꯌꯥꯝꯅ ꯂꯥꯔꯕ ꯑꯃ ꯄꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎ ꯃꯇꯝꯗ ꯏꯁꯤꯡ ꯊꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯔ ꯊꯧꯖꯟꯗꯦ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯦꯛꯖꯥꯝꯄꯜꯁꯤ ꯌꯥꯝꯅ ꯆꯥꯅꯔꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯖꯤꯠ ꯄꯦꯚꯃꯦꯟꯠ ꯁꯦꯝꯃꯤꯕ ꯀꯪꯀ꯭ꯔꯤꯠ ꯊꯥꯔꯤꯕꯁꯤꯗꯁꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯍꯦꯟꯗꯣꯛꯄꯗꯨꯗꯒꯤ ꯁꯣꯛꯄ ꯑꯗꯒꯤ ꯈꯦꯠꯄ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯅ ꯍꯥꯏꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯅꯨꯡ ꯑꯃꯨꯛ ꯊꯥꯖꯤꯜꯂꯒ ꯂꯦꯕꯦꯜ ꯇꯧꯔꯒ ꯆꯠꯄ ꯌꯥꯅꯕ ꯁꯦꯝꯕꯁꯦ ꯁꯤꯕꯨꯗꯤ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯦꯕꯔꯔꯗꯗꯤ ꯑꯃꯨꯛ ꯗꯕꯜ ꯋꯥꯔꯛ ꯑꯃꯨꯛꯀ ꯑꯣꯏꯔꯛꯄꯗꯣꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯏꯟꯀꯟꯚꯤꯅꯤꯌꯟꯁ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯈꯔꯁꯨ ꯋꯥꯕ ꯇꯥꯔꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯟꯗꯝ ꯊꯝꯕꯤꯔꯤꯕ ꯑꯥꯐꯇꯔ 3 years ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯂꯩꯔꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤꯃ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ 3 yearsꯁꯤꯁꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯄꯕ꯭ꯂꯤꯛꯅꯁꯨ ꯑꯩꯈꯣꯏꯅ ꯈꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯜꯂꯦ ꯁꯣꯏꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯒꯠꯁ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯡꯅꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣꯗ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯃꯌꯦꯛ
ꯃꯌꯦꯛ ꯁꯦꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅꯁꯨ ꯄꯣꯂꯤꯁꯤ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯔꯗ ꯄꯥꯔꯇꯤ ꯑꯃꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯇꯥꯏꯃꯤꯡꯁꯤꯐꯥꯎꯗ ꯃꯣꯏꯅ ꯐꯥꯔꯒ ꯊꯝꯕꯒꯤ ꯃꯣꯏꯒꯤ ꯈꯨꯠꯇ ꯃꯣꯅꯤꯇꯔ ꯇꯧꯕꯒꯤ ꯂꯩꯕꯁꯤꯃ ꯌꯥꯝ ꯊꯤꯅ ꯄꯣꯂꯤꯁꯤꯁꯦ ꯐꯩ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁ ꯀꯌꯥ ꯑꯃꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯟꯁꯤꯄꯜꯁꯦ ꯆꯨꯝꯊꯣꯛꯄ ꯌꯥꯕꯒꯤ 70% ꯑꯗꯨꯃꯛ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯗ ꯑꯗꯨꯃꯛ ꯍꯥꯏꯔꯁꯤꯀꯣ ꯑꯦꯛꯖꯥꯝꯄꯜꯁꯦ ꯁꯤꯅ ꯍꯦꯛꯇ ꯂꯥꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇꯒꯤ ꯂꯥꯛꯏꯕ ꯚꯣꯏꯁꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯀꯥꯕ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯒꯠꯂꯛꯏ ꯋꯥꯏ ꯅꯣꯠ ꯃꯣꯏ ꯅꯨꯡꯗꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯔꯂꯤ ꯃꯣꯔꯅꯤꯡꯗ ꯇꯧꯕꯤꯕ ꯀꯔꯤ ꯀꯥꯏ ꯍꯥꯏꯅ ꯀꯌꯥ ꯑꯃꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯠꯂꯨꯔꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯣꯏꯅ ꯎꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯋꯔꯛ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯣꯏꯁꯤꯜꯂꯒ ꯅꯨꯡꯗꯥꯡꯁꯤ ꯐꯖꯅ ꯁꯨꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯌꯨꯛꯇ ꯃꯤ ꯆꯠꯅꯕ ꯃꯇꯝꯗꯅ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯦꯗꯖꯁꯃꯦꯟ ꯈꯔꯁꯨ ꯎꯖꯩꯀꯣ ꯃꯄꯥꯟꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯔꯛ ꯀꯜꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯋꯥꯏ ꯅꯣꯠ ꯃꯤ ꯂꯩꯅꯗꯕ ꯃꯤ ꯆꯠꯅꯗꯕ ꯃꯤ ꯇꯥꯛꯄ ꯃꯇꯝꯗ ꯊꯕꯛ ꯁꯨꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯑꯣꯐꯤꯁ ꯀꯥꯔꯒ ꯂꯝꯕꯤ ꯆꯤꯜꯂꯀꯥꯟꯗ ꯃꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯕ꯭ꯂꯤꯛꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒ ꯆꯪꯗ꯭ꯔꯤꯉꯩꯗ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯖꯒꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯐꯦꯁ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯁꯨ ꯁꯨꯏ ꯅꯨꯡꯗꯥꯡꯁꯨ ꯁꯨꯏꯕ ꯃꯌꯥꯝꯅ ꯅꯨꯡꯗꯥꯡ ꯁꯨꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝꯅ ꯇꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡꯗ ꯁꯨꯕꯗꯣ ꯎꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯗꯪ ꯁꯨ ꯇꯥꯔꯗꯤ ꯑꯃꯨꯛ ꯆꯍꯤ 3 ꯆꯍꯤ 6 ꯆꯪꯅꯤꯕ ꯕꯠ ꯃꯌꯥꯝꯒꯤ ꯀꯟꯁꯔꯟꯁꯤꯅ ꯅꯨꯡꯗꯥꯡ ꯁꯨꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯅꯨꯡꯗꯥꯡ ꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯅꯤꯡꯉꯤꯁꯦ ꯅꯨꯡꯗꯥꯡꯁꯨ ꯁꯨꯏ ꯑꯌꯨꯛꯁꯨ ꯁꯨꯏ ꯁꯨꯔꯤꯕ ꯂꯝꯕꯦꯟꯁꯦ ꯊꯨꯅ ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏꯅ ꯆꯍꯤ 3 ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟ ꯉꯝꯅꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯖꯩꯁꯦ 547 ꯀꯤꯂꯣꯃꯤꯇꯔ ꯆꯍꯤ 3ꯗ ꯁꯨꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ 50 ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯆꯍꯤ 3 ꯆꯪꯉꯤꯕꯅꯤ ꯋꯥ ꯑꯣꯔꯗꯔꯗ ꯄꯤꯔꯤꯁꯦ ꯋꯦꯔꯦꯁ ꯑꯩꯈꯣꯏꯗꯤ ꯀꯤꯂꯣꯃꯤꯇꯔ 900ꯁꯦ ꯀꯩꯒꯤꯅꯣꯗ ꯁꯤꯇꯤ ꯃꯅꯨꯡ ꯁꯨꯔꯛꯄ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥ ꯁꯨꯔꯛꯄꯁꯦ ꯊꯨꯅ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦꯕ ꯃꯌꯥꯝꯁꯦ ꯀꯨꯏꯅ ꯋꯥꯍꯟꯕ ꯌꯥꯗꯦꯕ ꯋꯥꯍꯟꯗꯣꯏꯁꯦ ꯀꯩ ꯄꯣꯂꯨꯁꯟ ꯆꯨꯝꯅꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯟꯁꯇ ꯅꯠꯇꯅ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯑꯗꯒꯤ ꯏꯌꯔ ꯄꯣꯂꯨꯁꯟ ꯂꯣꯏ ꯊꯣꯛꯏꯕꯅꯦꯕ ꯑꯗꯨꯅ ꯃꯦꯛꯁꯤꯃꯝ ꯇꯥꯏꯝ ꯌꯨꯇꯤꯂꯥꯏꯁ ꯇꯧꯗꯕ ꯌꯥꯗꯦ ꯅꯨꯡꯊꯤꯟ ꯁꯨꯒꯅꯣ ꯍꯥꯏꯇꯥꯔꯁꯨ ꯑꯣꯀꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯒꯤ ꯂꯤꯕꯔꯇꯤꯗꯣ ꯂꯩꯔꯦ ꯁꯨꯔꯔꯣꯏꯒꯦ ꯍꯥꯏꯁꯦ ꯆꯍꯤ 3 ꯋꯥꯒꯅꯤꯕ ꯍꯦꯡ ꯁꯥꯡꯊꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯁꯨ ꯁꯨꯖꯕꯅꯤ ꯑꯌꯨꯛꯁꯨ ꯁꯨꯖꯕꯅꯤ ꯂꯝꯕꯤ ꯊꯤꯡꯉ ꯁꯨꯖꯕꯅꯤ ꯕꯠ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯏꯁꯨꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯟꯁꯔꯟ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏ PWDꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯁꯨꯔꯤꯕ ꯇꯥꯏꯞ ꯑꯣꯐ ꯀꯣꯟꯇ꯭ꯔꯦꯛꯀꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯒꯤꯌꯔꯁ ꯂꯣꯏ ꯎꯞꯄꯤ ꯁꯦꯐꯇꯤ ꯃꯦꯖꯔꯁ ꯂꯣꯏ ꯂꯧꯏ ꯕꯦꯔꯤꯀꯦꯇꯤꯡ ꯇꯧꯏ ꯁꯥꯏꯅꯦꯖꯦꯁ ꯊꯝꯃꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯗ ꯄꯦꯄꯔ ꯕ꯭ꯂꯣꯛꯀꯁꯦ ꯑꯦꯅꯤ ꯄꯦꯄꯔ ꯕ꯭ꯂꯣꯛ ꯑꯩꯈꯣꯏꯅ PW ꯊꯥꯏꯁꯦ ꯑꯦꯅꯤ ꯄꯕ꯭ꯂꯤꯛꯅ ꯁꯠꯇꯣꯛꯄꯤꯌꯣꯕ ꯑꯩꯈꯣꯏꯒꯤ M40 ꯀꯥꯏꯅ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯃ ꯁ꯭ꯀꯦꯜ ꯑꯃ ꯂꯩꯖꯩꯀꯣ ꯑꯦꯅꯤ ꯋꯦꯌꯔꯗꯒꯤ ꯁꯠꯄꯤꯌꯣꯕ ꯅꯠꯇ꯭ꯔꯒꯅ ꯄꯕ꯭ꯂꯤꯛ ꯑꯃꯅ ꯂꯩꯀꯥꯏ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕꯗ ꯑꯦꯅꯤ ꯋꯦꯌꯔ ꯂꯝꯕꯤ ꯑꯃꯗ ꯈꯨꯠ ꯊꯤꯡꯕꯤꯌꯣꯕ ꯄꯣꯏꯟ ꯍꯥꯏꯅ ꯀꯣꯔ ꯀꯇꯔ ꯀꯥꯏꯅ ꯀꯛꯊꯠꯂꯒ ꯒꯣꯔ ꯇꯧꯔꯒ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏ ꯊꯤꯛꯅꯦꯁ ꯂꯣꯏ ꯑꯣꯟꯕ ꯌꯥꯅꯤ ꯀꯪꯀ꯭ꯔꯤꯠꯇꯨꯒꯤ ꯃꯄꯥꯡꯒꯜ ꯂꯣꯏ ꯑꯣꯟꯕ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯁ꯭ꯄꯦꯁꯤꯁꯟ ꯁꯨꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯣꯏ ꯊꯨꯒꯥꯏꯍꯜꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯖꯒꯁꯦ ꯁꯤ ꯐꯨꯔꯤꯠ ꯇꯨꯒꯨꯝꯅꯦ ꯑꯩꯅ ꯇꯦꯂꯔ ꯑꯃꯗ ꯐꯨꯔꯤꯠ ꯇꯨꯕ ꯄꯤꯔꯦ ꯇꯦꯂꯔꯁꯤꯅ ꯆꯥꯔꯝꯗ꯭ꯔꯦꯕꯀꯣ ꯇꯦꯂꯔꯁꯤ ꯗꯛ ꯍꯟꯇꯣꯛꯇꯣꯏꯅꯦꯕ ꯁꯤꯃ ꯆꯥꯅꯕ ꯁꯦꯝꯃꯛꯑꯣꯅ ꯆꯥꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯤꯒꯅꯣꯕ ꯑꯩꯈꯣꯏ ꯕꯤꯜ ꯄꯤꯈꯤꯔꯣꯏꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯨ ꯀꯅꯥꯅꯣ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯣꯏꯁꯨ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯅꯕ ꯍꯣꯠꯅꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯈꯪꯉꯤ ꯑꯗꯨꯅ ꯃꯦꯕꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯈꯔ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯂꯩꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯤ ꯕꯠ ꯑꯩꯈꯣꯏ ꯏꯊꯧꯅ ꯀꯩꯅꯣ ꯁꯦꯟꯗꯣꯡ ꯂꯩꯕ ꯂꯩꯇꯕꯗ ꯎꯗꯕꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯦꯟꯇꯦꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯕꯗ ꯕꯤꯇꯨꯃꯤꯟ ꯀꯟꯇꯦꯟ ꯋꯥꯠꯂꯛꯄ ꯌꯥꯎꯅꯤ ꯁ꯭ꯇ꯭ꯔꯦꯟ ꯋꯥꯠꯂꯛꯄ ꯌꯥꯎꯅꯤ ꯋꯤ ꯑꯟꯗꯔꯁꯇꯦꯟ ꯗꯦꯠ ꯕꯠ ꯑꯗꯨ ꯋꯥꯠꯂꯤꯗꯣ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯤ ꯔꯦꯛꯇꯤꯐꯥꯏ ꯇꯧꯍꯟꯒꯅꯤ ꯔꯦꯛꯇꯤꯐꯥꯏ ꯇꯧꯗꯕ ꯕꯤꯜ ꯄꯤꯔꯣꯏ ꯑꯗꯨꯅ ꯂꯝꯕꯤꯗ ꯍꯟꯗꯛꯀꯤ ꯀꯣꯡꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯔꯣꯗꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯟꯀ꯭ꯔꯤꯠ ꯈꯔ ꯊꯨꯒꯥꯏꯍꯜꯂꯦꯕ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯦ PWDꯁꯦ ꯐꯦꯁꯕꯨꯛ ꯑꯃ ꯂꯩꯖꯩ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯖꯩ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯑꯗꯒꯤ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯆꯦꯞꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦ ꯁꯤ ꯊꯨꯒꯥꯏꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯅ ꯑꯩꯅ ꯑꯟꯁꯔ ꯄꯤꯗꯦ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯅ ꯁꯨꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯅ ꯐꯥꯔ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔꯅ ꯊꯨꯒꯥꯏꯍꯜꯂꯒ ꯁꯦꯝꯍꯟꯕꯁꯦ ꯁꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯗꯕꯜ ꯄꯩꯁꯥ ꯆꯪꯕ ꯅꯠꯇꯦ ꯗꯕꯜ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦ ꯐꯤꯇꯨꯒꯨꯝꯅꯤ ꯐꯨꯔꯤꯠꯇꯨ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯅꯤꯔꯛ ꯇꯨꯕꯩ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯣꯏꯕꯗꯨ ꯁꯣꯏꯖꯖꯅꯣꯕ ꯃꯣꯏ ꯄꯩꯁꯥ ꯃꯥꯡꯖꯔ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯁꯦꯝꯍꯟꯕꯗꯨꯅꯦꯕ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯅ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯉꯣꯟꯗ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ 100% ꯎꯕ ꯉꯝꯗꯕ ꯄꯣꯔꯁꯟ ꯐꯅꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯗꯦ ꯅꯥꯏꯠ ꯁꯨꯔꯛꯑꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯐꯇꯤ ꯗꯦ ꯅꯥꯏꯠ ꯂꯩꯇꯦ PWD ꯏꯟꯖꯤꯅꯤꯌꯔꯒꯤꯗꯤ ꯑꯗꯨꯒ
staff su khara watpa oiba timing je aduna ayuk yengamba eso omjina nungdang yengoje ngamdaba yaweba ngamdaba kanda uhodaba khotaba yawrpa yaiba adubu at the time ta ko mona quality control gi monitoring lakini ba inspection lakini ba adu dum phani adu gi inspection do akoi ton dane ju khanbi nu public ne ju khanbi hu constructive oiba idea pibiu constructive oiba akoi da criticize to biu ke shai da constructive da aduga akoi da pau pibiu akoi mafam do identify to ro matung da akoi test to jage akoi dum sin do ngi aduna akoi PWD engineer na koila gomba khoto lamba concrete ko thuai lamba ID public se harawbam thokpane na khalle adu bo sida ju public se sauri ba adu sauri gi maram je ai khangja da bhai tare contractor du na phajana sudre hai du na thugai laga nauna suan ba jibo sawam tokpra harawbam tokpra adu matang aina thamjani adu da public paisa mang bu na te hai jage e yama chum bani hai badi misunderstood to ba hai ba tare akoina su sugum ba si akoina pau phawdo phawjin to ba communication to ba ma adegi akoina ventilate to bom ni mathau tai ka sigi matang sida khoi public ki redressal gi forum se kamaina to aduga hojikpudi kanona Biswachandran thambi re have the Facebook page le hena otherwise akhoi gi hana leiriba singsi akhoi gi club organizations CEOs me amna pullaga or akhoi gi MLA gumba da represent to holaga adumana complaint to natna han bise logdabagi mong da hana ui aduga akhoi gi leiriba akhoi gi intellectual sing na sumoina kenosi grievances se akhoi na hang raise to matamda kamaina chatkani haba khoi da platform je khangjadaba kayam su khoi yawdaba natte aduna sigi platform si kamaina tawi amaga akhoi gi kenosi grievances mayam se akhoi na tanabagi damakta kari platform de lebige PWD as a whole gi oina koi grievances redressal mechanism oina di setup tawdri but project ki oina aina ngasai rigid payment project to 3600 crore project ni imphal manung da suri je ko chaw masigi GRM hai ta grievances redressal mechanism akoi phajana setup tawjai committee lai jai sigi reach to bom jai akoi khabar da haptana kotana loi tawre aigi akoi gi PWD gi website am lai jai aduda loi phangani any type of complaint aduda yagani haina at the same time aigi email akoi gi PWD gi chibinya gi email cepwdmanipur@gmail.com da ju akoi mail da ju complaint tawba yani haina lai jare aduna akoi je transitional phase haibda sida ju mulai PWD mode of akoi gi akoi gi tawriba thabak se mechanism akoi na tawriba thaina gi process tawriba akoi PWD na function tawriba mode of functioning hai tare ko si ju transitional phase ama matam ne boji mani kai mi je yam lak ko mi ma kaisu imphal la complaint to wida ka lete mani internet project digital world ne internet loi phanga mangak tane adi PWD ke doi lei roi doino mani PWD also have a website websites the redressal mechanism clearly mentioned tawri kana da reach out to godono phajana lairi chibina PWD manipur gi gmail pura open oiri complaint la akoi reply tawri Facebook page ama phajana leijari not only that aina WhatsApp ama hangjai sida akoina media person di not only registered any media firm haibdi mayam gi voice tawna ningba mi je enemy group ama semjai sida ju dum lai engon anytime complaint lai anytime dum tawi aduna akoi ju maximum people je reach tawna hona jaiba complaint di laktaba natte leitaba natte tawriba complaint reasonable oidaba natte mayam di lei but complaint do akoi tabam toi akoi na ta di complaint leitaba ning doini mani aduna ai gi huji akoi na hona jabaje huji gi first step je mayam jigi feedback complaint se taba mani adu taba ngamna akoi jo dum digital waji akoi jo participate tawa hojare haina aduna akoi jo kitang adum modernize oina ba hotna jare hai dare aduna adum any akoi gi website pwdmanipur.gov.in da adum login tawida ka lite adum changbiyo aduda loina ba detail loi phangni even project khudi maki detail jo loi lei jai design status adu kem thaga dom everything phangani adu aduga darkar oina extra pa ma jo adum mail da dum reach out to yani akoi dum pijagani we are very much transparent now very good it's very nice aduga mayam su akoi na gyan tamina ba amadi hojiki ngasi di yamna su gyan tare yamna su akoi da relax oi bama situation haiba tare lae habdi hanaga yengna ba matamda hojikti akoi gi plan se phajana tawrabanina quality screen tobagi su nangthok pa yadaba leire aduga ngasai gi akoi gi misunderstood tawruba ngasai example ona piriba kongba lambi gi do tawkhairaga tawruba haiba se akoi ngasai gi complaint tawra
ꯍꯥꯏꯕꯗꯣ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯂꯩꯔꯝꯒꯅꯤ ꯀꯣꯟꯁꯦꯞ ꯑꯃ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤꯗꯤ ꯑꯗꯨ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯕꯨ ꯑꯎꯕꯗꯨꯃ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯎꯅ ꯐꯅ ꯎꯔꯨꯕ ꯂꯥꯟꯅ ꯎꯔꯨꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯍꯥꯡꯉꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯦꯖꯇ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯑꯩꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅꯁꯨ ꯁꯄꯣꯔꯠ ꯀꯌꯥ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯃꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯒ ꯑꯦꯟꯀꯔꯦꯖ ꯇꯧꯔꯀꯥꯟꯗ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯅ ꯁꯨꯔꯒ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯐꯖꯕ ꯂꯝꯗꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯄꯣꯂꯨꯁꯟ ꯂꯩꯇꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯁꯤ ꯍꯦꯜꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯥꯛꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯦꯖ ꯂꯩꯔꯤꯕ WhatsAppꯀꯤ ꯒ꯭ꯔꯨꯞ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯡꯁꯤꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯃꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯒ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯗꯪꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯅ ꯐꯖꯍꯟꯕꯗ ꯕꯣꯠ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟ ꯇꯨ ꯍꯦꯟ ꯍꯦꯟ ꯏꯟ ꯍꯦꯟ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯅꯣꯂꯦꯖꯃꯦꯟꯗꯨꯃꯁꯨ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ PWD ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯍꯣꯏꯅ ꯂꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯁꯤ ꯑꯦꯛꯅꯣꯂꯦꯖ ꯇꯧꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯃꯈꯟ ꯃꯈꯟ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯁꯨꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤ ꯎꯔꯨꯕꯗꯣ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯦꯖ ꯑ ꯍꯣꯜ ꯄꯨꯂꯞ PWD ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯥꯏꯕꯤꯔꯤꯕꯅꯤꯅ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯟꯁꯨ ꯅꯨꯡꯗꯥꯡꯁꯨ ꯁꯨꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤ ꯁꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯆꯣꯟꯊꯔꯛꯄ ꯆꯍꯤ 3 ꯆꯪꯒꯗꯕꯁꯦ ꯆꯍꯤ 3 ꯆꯪꯒꯗꯕ ꯑꯗꯨ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯆꯪꯖꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯁꯨ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯑꯦꯟꯖꯤꯅꯤꯌꯔꯒ ꯀꯥꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯆꯤꯐ ꯑꯦꯟꯖꯤꯅꯤꯌꯔ ꯍꯥꯏꯇꯥꯔꯒꯗꯤ ꯁꯝ ꯁꯤꯅꯤꯌꯔ ꯔꯤꯇꯥꯌꯔꯤꯡ ꯑꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯕ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯎꯖꯩꯀꯣ ꯑꯗꯨꯕꯨ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯆꯤꯐ ꯑꯦꯟꯖꯤꯅꯤꯌꯔꯁꯨ ꯀꯥꯔꯛꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯔꯤꯌꯔ ꯄ꯭ꯔꯣꯁꯄꯦꯛ ꯑꯃꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ PWDꯗ ꯆꯪꯕꯤꯅꯤꯡꯕꯁꯤꯡꯒꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤ ꯁꯦꯒꯃꯦꯟꯁꯤꯡꯁꯦ ꯀꯔꯝꯅ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯈꯤꯇ ꯊꯝꯕꯤꯌꯨ Okay. PWD je mainly engineering department oibanina akoigi isam samna haibda 60% of the staff the engineers ni akoi aduju amuk 60% da amuk 90% di amuk civil engineers ni ko aza sum mayam gi tungi career oina ba PWD da changba yaba akoigi line je kai kena da aduna civil engineer da degree ju yai diploma ju yai diploma oigana JE level le changani thaina SO ram do junior engineer haina hare aduga degree oita di JE level le changa ju yare AE level le changa ju yare adum JE level AE level adum AE ka je MPSC na adum kaubani aduna adum kitang hotna bakallaga adum khara phajana tawda di adum laina changba yabani habdi kitang bright boy jata di adubu aduda tawda je PWD dang ni te PWD da director direct da akhoi sit lai je 38 muk lai ko AE kan ma de PhD water resource department mine irrigation samaina tong se chama muk adum branch lai adai promotion ga adu mo hangak toini adai junior engineer da koi chahum muk lai gani charak pa adagi PhD FCD pol lising muk lai gani manipur da aduna adum mi lising am changwa muk di adum civil engineer je adum accommodate tawba ya ba engineering department je lai aduna civil engineer ji manipur da aina sum yang pa da last thaina di adum ko hoi kuina stagnant lai rubagi issue ngada mali adubu 2010 dagi ka pass out torok mayam je amta stagnant oi dabida adum thabak se ngan na pangna baje ui aduna civil engineer haiba line je adum yamna afaba manipur gi oina yam afaba line ne na khanjai civil engineering tambaje mayam na yum da ko civil engineering kai dawi tamam dai no atopa branch kai dawi lai no koi man jing naga haina ba yawi aduna civil engineering ji ma adum ai wakanda yamna prospect laiba line ne na khanjai akoi gi ke manipur gi oina second da diploma jo dum yai JE chang ya doini hojiki hai ke JE lising do lising muk lai doini sanction post se adu dum chang ba ya doini third ta khoi da chang baje clerical staff ai non technical staff hai da koi gi
LDC ko the office assistant hariba the multitasking staff akogi grade 3 grade 4 loi changi driver changi aduna any graduate 11 12 pass tawba science tawba changba yai SN mechanical engineer gi akoi mechanical engineer kunthra nimpu muk lay ngani adu je electrical engineer jo kunthra nimpu muk lay akoi PWD changba yai je adagi law gi jo OSD lay jai aduna law tamaba mi jo changba yai aduna different fields ta aduna aina je PWD da dum fajana bodum keno tawdadi kitang hona bokan dadi PWD dum yamna nungai ba department haina kan yamna interference su leitaba mayam da ju contribute tawba isagi service se mayam da ju utpa yaba aduna koina technical non technical staff mayam je pullaga as a family PWD je around staff leasing gi mathakta leiraga koina fajana hona jaba koi family ne haitare sim hain ta mane yamna prospect leiba yamna su manipura suited toiba engineers miyama su leiri aduga sidai sida akogi aspiring oijaba akogi sidai sida career semning ba singisu yamna akogi PWD department sida vast scope miyama lei haibasini aduga akogi sidai sida changjaning ba kyam su leitaba nate aduna ngasi khudong chapse lauraga sugumba information thambi ba su yam nungai je aduga hauzik si Vishwachandra akogi smart city gi scheme sima kanna su tawri sigi status se akogi smart city oriba koi areas ma'am sida status se kadai phawbudi improvement amadi kadai phawbudi changsil le habasim su ma'am na thambi da sura sida aina clarify tawjane smart city gi executive agency je PWD oide adubu sida aina ai khangjaba khara thamo hoi tadi ko smart city palamina smart city heriba poche Imphal city da tawriba poche akoi PWD gi mari leine adagi PWD na paikali ba thabak mayam ji jo smart city da dum include tawdoini haibdi sina jo city je smart oini ne ba ko je aduna akoina smart city da contribute PWD yawdana smart city on ba yaroi akoina concrete thajaliba drain loi chanjaliba adi drain dang nate akoi hojik chaji utility dak na wire mayam pu ba asi pu na ba dak so happy ba drain gi side ta haingwai lambi je koi taw dana ba tawai dana ba thaina tawai ba yam ubirangani sigi future plan da taw dana ba daga da di optical fiber mayam internet ki oigera telephone gi oigera adagi akoi gi mai gi oigera si mayam je pu ba yana ba akoi gi dak piri dak mayam je happy ni drain pula chali ni adai loi concrete thari ni paper block loi thari ni sina smart city gi akoi gi dak contribute chauna tawri ne at the same time PhD na paikali ba sewerage project water supply project si jo as a part of the smart city keno ne ba akoi gi pura as a whole sunai aduna akoi je close coordination sumine close coordination 100% akoina pami bu achieve to buding amde kaino serious project ki jo masagi oiba timeline le jai masagi challenges le jai water supply project ki jo masagi oiba timeline challenges le jai akoi jo isagi suppose isam na lambi ma je phatre khal je ba serious ki pipe ting ak je kui change ba serious ki magi pipe phum ba je manhole sa ba je mayam na complain le nei je kui na change hai ju na nga akoi ngai ga ngai roi drive je yam chob question ne ba ngai da di akoina lambi thajalam tung moina muk tawai gi doine mayam gi complain ne basi je aduga mu lambi koila thade na mu ban dauri bne mane kari no ba taw doi je aduna mafam du gi oina akoina decision je tongan lawe ba aduna mayam na khara chaibi ba urangani koila thagi da ngai tawai re na tawai re haina si yam common ba keno ni aduga coordination leita base no si kari no arembada paisa manghalli arembada noi masen paisa sana thu I haiba ke ama haide banate ahlaman singna su aduga somda akoigi koila se tharingai da tawkhairaga semakpa pura sitna la kanda masak thihan ba kyam thokta basunate sewerage project ki so hojik leiriba singse dum gi type ta leima sidai gi puplang taba matamda kano tawda banina yamna safety kano se yawda ba masu oiri ka ado sigi opinion mi am sidi kari haina thambi sida jo adone ngasai lakcha bu mu sigi coordination je akoi coordination tawda banate discussion tawda banate meeting toina tawi lambi khudi mo loita na isam jamna example ama sum haja serious hekta paikhaning en ahing da lotion ba yaba thabak nate ba si akoina respect bon thoi PhD buju kagino da moi bu regard tawda da di akoina mawa lawda da moi ka coordination tawda da koila pata tha baju yaba nate aduna coordination tawri ne na leiba lambi ga akoina tha da lambi sem da yawri ba aduna lambi phate na complain da project da yawro ba ado mo coordination tawai ne thagat piro oi ba lambi phat da boy chairani ba do chairak pu kan da ban daw salak ba yawe phamjala dharna banjala club karana serious pamjadre haire ba serious project changbira no pamjadre koila thabira local leaders mayam government ka tanani hayo ga tanani low decision da chatoi ne ba
sir sidadi sewerage se ngai bada ngamoroi de male public se khoisau moi demand ju sida aduna everything what we do public demand to nga tane ba isam namna lamlong dagi na akhoi gi jenim sat ki ba lambi je sewerage project se ma lotion dari ngai da akhoi da koila thabi no lakko da akhoi na thagi de ba ban pham gi ba no mi chang ani kun upai le tan thagi ba Batok salam na thing salam single lamina hoji new chokon gi aswai da anand singh higher secondary gi aswai je lambi pak phatrim ne ba sewerage loi tri ba param yauri ba sewerage su ahing am da loi ya ba na te ba ya de hoi aduna nga sai dai wamin na ba yum yam sari ba timing ne do si je kai do ga tiles tha ba rang tha ba chap mane ba rang tha loi ga tiles tha ro ba tiles ki cement to chung de ne rang da tiles tha roi rang thau rang da mu tiles ta salam doi ne ba amuk amana amuk semna amana amuk semna adugi finishing phase oiribani na mayam je inconvenience uni adu public ki paisa mangan ge na to ujunate sida public ki paisa mangu ju leiroi maram di sewerage project na sur bada sewerage na mana to gairam doi ji magi repairing ki cost mangon da yaujai akoi gi thabak moi gi thabak but mayam na ubda to gairaga amona paisa pi na contractor da amona paisa pi gi da leite sewerage na repair to ngadam ni maram ta sewerage na repair to bada contractor gi technical knowledge wat pra khot pra khang de hekta wang khat na thamam ba yawi aju jo koi masen ju complain tong nei adum akoi department masen ju launa da banate launa jai but launa ri je kana gi no launa ba public na complain la kani hai na ki duna launa jari bani adu da contractor jing na akoi na haiba ta hou da ba natra hou da ba da tong khat la ga thamam ba yawi adagi rolling kitang wat pa da gi namdarak ba yawi kuina pipe thagra matung da aduna akoi na yamna try tau jabji best ti PhD na lambi je tokhai jaraba manhole je phajana semjaraba adum tang rolling to moi gi repairing loiram ba adum tung da khoina koila tharaga concrete thab je sin di best ne moi gi aki je khoina concrete thajang gi da di moi di kakpang amaroi ba concrete ji di PhD gi aki bam lai ne ba adu bo akoi na ju hai ba concrete pokti tharoi ga koila di thada ba yadre mayam gi hai di lambi na lebre aduna lambi hana koila thajam ju public ki dam ta thajan jabani adagi lambi kuina thadana leibju public na chairakani haina thadabani kalifu kanjefu duni adu public ki sewa tawuni na koi kon jam koi kai shu mind taw dilai dana koi na kai da improve taw jige oina khanja jai public na jo kitang nungsi biu haija ge sida haibde upai leitabai ne haija tare man ya machum mani aduko sum aina sum feel taw zabada ngasai gi wana su initiate taw ri ko aduga ngasai gi department sing se coordination taw hairi ngasai gi sewerage project ki adagi water supply gi sing si loima moi su taw da ba ya da thabang ak to oibane di maram oiraga aduga public ta di moi da di ngasai gi inconvenience ne adu pressure ne haina khallaga su lawda ba su natte aduga hena su public ta advantage phangba si matam changba pot nga to oibane na hena ngam chaifam se oibana maram oiraga sigi se khoina khara mitigate tawge subside tawge hai taraga di akhoi gi kenogi PWD department gi initiate tawba kaisu thudokpa leitabra tawge haba khanbi ba plan di kari lebige habidi akhoina sum khanjabada mayam si akhoi gi leiriba local gi kano singdu da khara wari saraga di khitang su handagadra haina su khanjaningi habidi khudakta suddenly road block torokpa haise mayam da yam suffer tawba kyam yaudaba natte aduga sidai sida khudakta lakpa matamda emergency haba simadi compromise to way ado pot se emergency dadi adumak akoi se problem lai doi ni ko sigi matang da PWD gi department gi kari measures ti lokhatning ba aduga public tana kari thambining ba habidi mioi ba habise ventilate to ba mudi mathau tai bisa chandra natra adonga sagi no ne tawri ba effort to amaduna khangdana ngangak toini nangna khangna tawrini but khangdana ngang ka do mi do khoina hana khanghan ba kitang awareness ma changhan ba mudi mathau ta brain thamjani sigi opinions kamain thamjani sida mayam waru biro aina haja tuja aina sum khanja ba ko ngangi ba mi myam je locality su nga moi ba kai you know da akoi gi as per this project akoi gi practice da yam kana jadong hona jaba soi ju soi da hona jaba je yanam da local club mayam je loi wari chanai ba si koila sarak tor je loi hai nei ba sewerage project chu lei hai duga local club amuso representative leader mayam pull up kanda sewerage han pai khachira koilan pai khachira je everything decision lo nei ba akoi gi isa gi ithau ju oi ba as per project akoi local club ka chang dana adu yam su mathau tai lambi thingani kayam kui thingani je phajana hai je adu da natana sum sida hai je kai gumba akoi gi concrete thajam bajina mi magi business sa nomi asungni business lepa ba fail oi doini adu gi paisa ju pi ba okay akoi phajana hona jaraga resettlement plan kai na koi phajana tawraga ko tawjari ba si je ko adaga traffic police ta ju pi gani traffic police na plan pi gani traffic magi ya to gani pi gani adum pi gani but aina sum haijab akoi manipur je
ꯌꯥꯝꯅ ꯈꯕꯔꯒꯁꯨ ꯍꯦꯛꯇ ꯄꯨꯡꯄꯥ ꯄꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯄꯥꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯥꯗꯕ ꯇꯥꯗ꯭ꯔꯒꯅ ꯃꯥꯅ ꯇꯥꯗ꯭ꯔꯤ ꯄꯣꯠꯇꯣ ꯂꯩꯇꯦꯅ ꯈꯟꯕ ꯍꯥꯏꯅꯔꯝꯃꯣꯏꯅ ꯈꯟꯕ ꯑꯗꯨꯅ ꯆꯩꯕꯤꯔꯤ ꯃꯌꯥꯝꯁꯦ ꯋꯥꯗꯅꯗꯤ ꯆꯩꯕꯤꯔꯤꯅꯤ ꯕꯠ ꯑꯩꯈꯣꯏ ꯁꯥꯏꯠꯇꯩꯁꯨ ꯂꯦꯚꯦꯜ ꯕꯦꯁ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯁꯨꯔꯁꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯏꯟ ꯄ꯭ꯔꯦꯛꯇꯤꯁꯅꯦꯕ ꯑꯗꯣ ꯏꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯗꯕ ꯃꯤ ꯈꯔꯅ ꯆꯩꯕꯤꯕꯅꯤ ꯑꯗꯨꯕꯨ ꯆꯩꯔꯤꯗꯣ ꯏꯟꯀꯟꯚꯤꯅꯦꯟꯁ ꯂꯩꯕꯩ ꯆꯩꯕꯅꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯁꯤꯒꯦꯁꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯂꯣꯀꯦꯜ ꯀ꯭ꯂꯕꯇ ꯑꯗꯨꯝ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯂꯣꯀꯦꯜ ꯃꯌꯥꯝꯅꯗꯤ ꯂꯣꯏ ꯌꯥꯔꯒ ꯁꯨꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅꯕꯨ ꯇꯧꯔꯁꯨ ꯇꯧꯗꯕꯤꯗ ꯀꯣꯏꯂꯥꯕꯨ ꯊꯧꯖꯜꯂꯁꯨ ꯀꯣꯟꯅꯕꯨ ꯇꯧꯔꯁꯨ ꯆꯩꯔꯝꯗꯣꯏꯁꯤꯅ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯑꯒ ꯂꯝꯕꯤ ꯐꯥꯎꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯃꯤꯗꯤꯌꯥꯗꯒꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯅꯤꯃꯛ ꯂꯩ ꯑꯦꯛꯇꯤꯚ ꯑꯣꯏꯕꯗ ꯈꯤꯇꯪ ꯍꯦꯛꯇ ꯄꯣꯄꯨꯂꯤꯇꯤ ꯐꯪꯅꯕꯁꯨ ꯊꯥꯒꯠꯇꯕ ꯅꯠꯇꯦ ꯖꯁ ꯃꯥꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯟꯁꯇꯣ ꯊꯥꯗꯣꯛꯑꯒ ꯂꯥꯏꯛ ꯁꯤꯌꯔ ꯈꯔ ꯍꯦꯟꯅꯕꯁꯨ ꯇꯧꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯅ ꯈꯟꯖꯩ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯏꯟꯀꯟꯚꯤꯅꯤꯌꯟꯁ ꯃꯌꯥꯝꯗꯨꯗꯤ ꯂꯩ ꯑꯩ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯁꯣꯜꯕ ꯇꯧꯅ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛꯇꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯄꯤꯖꯩ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯗꯗꯤ ꯂꯣꯏ ꯄꯥꯎ ꯄꯤꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯧꯖꯩ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯇꯧꯕ ꯅꯠꯇꯦ ꯑꯝꯇ ꯄꯪꯇꯧ ꯇꯧꯁꯟꯕꯁꯨ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯤꯕ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅꯁꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯖꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯎꯁꯨ ꯐꯥꯎꯅꯔꯀꯥꯟꯗ ꯃꯣꯏꯅ ꯁꯗꯟꯂꯤ ꯔꯣꯗ ꯕ꯭ꯂꯣꯛ ꯇꯧꯔꯛꯄ ꯍꯥꯏꯁꯤ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯛꯍꯜꯂꯤꯗꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯑꯍꯦꯟꯕ ꯄꯣꯂꯤꯁꯤ ꯄ꯭रोग्राꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔꯁꯤ ꯑꯗꯨꯃꯛ ꯃꯇꯝꯗꯤ ꯀꯨꯏꯔꯦ ꯃꯥꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯇꯁ ꯃꯌꯥꯝꯁꯨ ꯍꯪꯕꯤꯕ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯐ꯭ꯔꯤꯂꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯩꯕ ꯐꯪꯒꯅꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯟꯗꯦ ꯑꯗꯨ ꯆꯪꯅꯤ ꯈꯟꯕꯗ ꯃꯤ ꯇꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯞꯗꯦꯠꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯁꯣꯝꯅ ꯏꯆꯝ ꯆꯝꯅ ꯃꯌꯥꯝꯅ ꯎꯔꯤꯕ ꯊꯥꯏꯅ ꯎꯅꯔꯝꯕ ꯀꯣꯟꯀ꯭ꯔꯤꯠ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯀꯣꯏꯂꯥ ꯊꯥꯕꯁꯦ ꯅꯠꯇꯕ FDRꯅ ꯐꯨꯜ ꯗꯦꯞꯊ ꯔꯤꯀ꯭ꯂꯦꯃꯦꯁꯟꯅꯀꯣ ꯂꯩꯔꯝꯃꯤꯕ ꯅꯨꯡ ꯃꯌꯥꯝꯁꯦ ꯈꯣꯈꯥꯏꯔꯦꯅ ꯁꯤꯗ ꯀꯦꯃꯤꯀꯦꯜ ꯌꯥꯜꯂꯦꯗꯅ ꯁꯤꯃꯦꯟꯇꯁ ꯃꯦꯇꯔꯤꯌꯦꯜ ꯌꯥꯜꯂꯦꯗꯅ ꯑꯗꯨꯒ ꯇꯣꯠꯁꯜꯂꯦꯗꯅ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯟꯀ꯭ꯔꯤꯠ ꯊꯥꯗꯣꯏꯕ ꯁꯤ FDRꯁꯦ ꯑꯩꯈꯣꯏꯅ ꯌꯣꯝꯄꯥꯛꯅ ꯍꯦꯛꯇ ꯇꯧꯔꯒ JCB ꯍꯦꯛꯇ ꯇꯧꯔ ꯇꯧꯕꯤꯗꯣ ꯅꯠꯇꯦꯕ ꯃꯥꯏ ꯃꯦꯁꯤꯟ ꯑꯃ ꯆꯪꯉꯦ ꯑꯗꯩ FDRꯁꯦ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯡꯈꯠꯅꯤꯡꯗꯕ ꯁꯨꯝ ꯂꯩꯔ ꯊꯥꯒꯠꯂꯗꯤ ꯋꯥꯡꯈꯠꯅꯤꯡꯗꯕ ꯃꯐꯝ ꯑꯗꯒꯤ ꯃꯁꯥꯒꯤ ꯀ꯭ꯔꯁꯇꯣ ꯅꯨꯡꯗꯣ ꯑꯦꯅꯐ ꯂꯩꯖꯔꯦ ꯈꯟꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯋꯥꯡꯈꯠꯄꯗ ꯃꯥꯒꯤ ꯁ꯭ꯇꯔꯦꯟꯊꯇꯨ ꯐꯖꯅ ꯂꯩꯖꯔꯦ ꯋꯥꯡꯈꯠꯄ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯋꯥꯡꯈꯠꯂꯨꯕꯗꯁꯨ ꯏꯁꯨ ꯂꯩꯔꯦ ꯈꯟꯕ ꯃꯐꯝꯈꯩꯁꯦ FDR ꯇꯧꯏ FDR ꯇꯧꯕ ꯌꯥꯗꯕ ꯃꯐꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯥꯒꯤ ꯑꯦꯅꯐ ꯁ꯭ꯇꯔꯦꯟꯊ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯇꯧꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣꯗ ꯁ꯭ꯇꯔꯦꯟꯊ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡ ꯍꯥꯞꯆꯜꯂ ꯁ꯭ꯇꯔꯦꯟꯊꯁꯦ ꯄꯨꯔꯛꯇꯣꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯦ ꯃꯣꯔ ꯗꯦꯟ 90% ꯃꯁꯥꯒꯤ ꯁ꯭ꯇꯔꯦꯟꯊ ꯌꯧꯖꯗ꯭ꯔꯤꯕ ꯂꯝꯕꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯆꯩꯕ ꯌꯥꯎꯕꯅꯦꯕꯀꯣ ꯁꯨꯝ ꯂꯝꯕꯤꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯦꯅ ꯋꯥꯡꯈꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯀꯥꯏꯅꯤꯕ ꯁ꯭ꯇꯔꯦꯟꯊ ꯐꯪꯗ꯭ꯔꯤꯕꯅꯦꯕ ꯃꯥꯏ ꯀ꯭ꯔꯁꯁꯤ ꯌꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯒꯠꯂꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯂꯝꯕꯤ ꯁꯨꯕꯗ ꯄꯀꯥ ꯂꯦꯌꯔ ꯂꯧꯔꯒ ꯄ꯭ꯔꯤꯃꯤꯛꯁ ꯀꯥꯔꯄꯦꯇꯤꯡ ꯑꯄꯥꯕ ꯀꯣꯏꯂꯥ ꯊꯥꯏꯁꯦ ꯁ꯭ꯇꯔꯦꯟꯊ ꯁꯨꯗ꯭ꯔꯤ ꯍꯥꯏꯅ ꯇꯧꯕ ꯃꯊꯪ ꯁ꯭ꯇꯦꯖ ꯗꯦꯕꯂꯞꯃꯦꯟꯅꯦꯕ ꯑꯗꯨꯅ ꯋꯥꯡꯈꯠꯂꯛꯈꯤꯅꯤꯕ ꯋꯥꯡꯈꯠꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯁ꯭ꯇꯔꯦꯟꯊ ꯁꯨꯗ꯭ꯔꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯥꯏ ꯐ꯭ꯂꯠ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯖꯩꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯥꯕꯗ ꯏꯁꯤꯡꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯊꯝꯗꯅꯕ ꯍꯣꯠꯅꯩꯕ ꯕꯠ ꯌꯨꯝꯗꯨꯗꯤ ꯆꯪꯍꯧꯕ ꯌꯥꯎꯋꯦꯕ ꯌꯨꯝꯗꯤ ꯆꯪꯍꯧꯔꯤꯅꯤ ꯑꯗꯣ ꯌꯨꯝ ꯆꯪꯍꯧꯔꯦꯅ ꯂꯝꯕꯤꯁꯨ ꯆꯪꯍꯜꯍꯧꯔꯗ꯭ꯔꯥ ꯂꯝꯕꯤ ꯆꯪꯍꯟꯕ ꯌꯥꯗꯦ ꯃꯥꯅꯤ ꯕꯠ ꯄꯕ꯭ꯂꯤꯛꯅꯗꯤ ꯁꯥꯎꯔꯤꯅꯤ ꯂꯝꯕꯤ ꯊꯣꯡꯒꯠꯂꯛꯑꯦꯅ ꯌꯨꯝ ꯆꯪꯍꯧꯔꯦꯅ ꯑꯗꯨ ꯏꯁꯨꯗꯣ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏ ꯐ꯭ꯂꯠ ꯂꯦꯚꯦꯜ ꯐ꯭ꯂꯠꯀꯤ ꯂꯦꯚꯦꯜꯁꯦ ꯋꯥꯡꯈꯠꯂꯛꯄꯩꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯑꯩꯈꯣꯏ ꯌꯥꯎꯖꯕ ꯂꯝꯕꯤ ꯁꯥꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯌꯦꯡꯉ ꯁꯥꯔꯛꯀꯅꯤ ꯃꯊꯪꯗ ꯃꯤꯅ ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯃꯁꯥ ꯁꯥꯖꯔꯤꯕ ꯌꯨꯝꯗꯣ ꯃꯥꯁꯨ ꯗꯥꯔꯤ ꯋꯥꯡꯈꯠꯂꯛꯀꯅꯤ ꯃꯁꯥꯏ ꯗꯥꯔꯤ ꯋꯥꯡꯈꯠꯄꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤ ꯋꯥꯡꯈꯠꯀꯅꯤ ꯕꯠ ꯃꯌꯥꯝꯗꯣ ꯅꯦꯝꯍꯧꯔꯤꯗꯣ ꯂꯝꯕꯤ ꯋꯥꯡꯈꯠꯄꯅ ꯏꯁꯤꯡ ꯊꯨꯝꯕ ꯅꯠꯇꯦ ꯁꯤ ꯃꯥꯏꯖꯒꯦ ꯗ꯭ꯔꯦꯟꯗꯤ ꯑꯗꯨꯝ ꯅꯦꯝꯃ ꯂꯩꯒꯅꯤ ꯗ꯭ꯔꯦꯟ ꯋꯥꯡꯈꯠꯇꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯑꯗꯩ ꯉꯁꯥꯏꯒꯤ FDRꯗꯣ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯩꯈꯣꯏ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ FDR ꯉꯥꯛꯇ ꯑꯣꯏꯕ FDRꯒꯤ ꯃꯦꯆꯤꯟ ꯂꯥꯛꯈꯔꯦ ꯁꯨꯕ ꯍꯧꯅꯈꯔꯦ ꯍꯧꯖꯤꯛ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯁꯨꯔꯅꯤ ꯍꯟꯗꯛ ꯆꯍꯤꯐꯥꯎꯗ ꯑꯗꯨꯝ ꯐꯨꯜꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯅꯤ ꯗ꯭ꯔꯦꯟꯁꯨ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯗ꯭ꯔꯦꯟꯁꯦ ꯑꯃ ꯈꯤꯇꯪ ꯇꯞꯈꯤꯕ ꯂꯩꯈꯔꯦ ꯗ꯭ꯌꯨ ꯇꯨ ꯚꯦꯔꯤꯌꯁ ꯔꯤꯖꯟ ꯗ꯭ꯔꯦꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯃ ꯐꯨꯜ ꯁꯤꯠ ꯅꯥꯟꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯤꯅꯤꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯋꯦꯜ ꯃꯦꯇꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ ꯇꯣꯞ ꯑꯣꯏꯒꯦꯔꯥ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯒꯦꯔꯥ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤ FDRꯗꯣ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯥꯟꯕ ꯐꯥꯔꯁ ꯐꯦꯁꯇ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯕ ꯑꯗꯨꯕꯨ ꯑꯗꯨ ꯃꯦꯆꯤꯟ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯗꯥꯎꯠꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ FDR ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯋꯥꯡꯈꯠꯂꯛꯏꯕꯁꯤꯡꯁꯦ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯃꯣꯏꯅ ꯂꯝꯕꯤꯁꯦ ꯀꯨꯞꯄꯒ ꯇꯧꯗꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯏꯁꯤꯡ ꯊꯨꯝꯃꯝꯗꯕꯁꯦ ꯊꯨꯝꯒꯠꯂꯛꯑꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ
wafum sinadi achumba ma thambi habedi akhoi road ki kenosi conditions akhoi strength to yodabana maram oiraga moina layer myam se hapaga kasai pauna baza thanga baza da stobiri ba sing se akhoi gi moi gi strength to suna ba sembani habeduni haide future plan da akhoi si perfection ta na be damaktani natra yamna achumba khongthang di oirini natra aduga marak sida amuk akhoi gi congestion hengalakpa parking ki facilities laktaba aduga akhoina ujaba matamda nagamapal site ta parking ki facilities amakhakti thamba adusi mayam si aware oidabagi ra si use toba yaba yadaba haiba question ke amasu la aduga city area da traffic congestion lebasida sum karigumba plan atopa kenogi parking ki facilities amadi congestion se aduki matai hele hojik se ka adu sigi dedi matang dedi kari policy paikhatpa kari di sengba sagarpa di lebibage okay lambi chin bajigi maru keno maram je maru oina mari mangalei first of all lambi kuba second traffic hangpa haibdi akoi car masing hangpa household de third ta lambi da gari khamjanba khoriba lambi da gari khamjanba nidasuras na haige points me amdone ka fourth ta imphal da destination oidaba lambi gari kya imphal jina route oibagi phau bogi chinjanba serious required oidabida to leitabagi adom phawai chinjanba chumi haibdi akoi yum thainagi yum jawda yum phawra chatki gumni ka sina ngam da gumne adu si hojik modernize tawda akoina kai kai taka tage habda sum bypass semba natra lambi pakthokpa nataga parking space biba nataga ring road sem giba elevated sem giba sida akoi gi PWD gi akoi gi plan kai lejake habda akoi parking area ani semba gi akoi consultancy kan tawjari amana hojik government na lampi ba pidabadi keno tawdabida akoina tawjabje akoi Gambhir Singh shopping gi manakta akoi gi keno family welfare gi laibani maning gi do aduma da parking achowa am semje mechanized oiba aduma am semje khali second da hojik thaina MSPCL electricity department gi opposite ta laiba power house ki ama kaisampat achauba lamam lei adu semje khanari adu da sem ge khanbaje akoina parking tawge khanbaje shopping complex ama makha da hapaba matak jena parking oiraba aduga mathak sida khamal laga adum shopping area jisu yam important neba shopping area ama lei bijita parking to sandai tawe adu bo tawraba parking mem je solve tawraba lambi da khame gari khara mandarani second da koi elevated highways na ko 25 kilometer ki consultancy ta uni adu bo koina 21 kilometer DPR final DPR 21 kilometer how bajina koi ki koirengai dei horaba som mathak sida som highway ama chalaga som highway am chalaga amana airport ta tarba amana Kanchipur MU hento ka khara tarba auta di lilong chat ki daba more chat ki daba gari jima makha ki city phauram da bida dum chat ki ba adagi Chuchampur akoi Moirang chat ki da party jima chat ki ba asondagi sonda mau chat ki da party jima chat ki ba mathakta dum chat ki ba makha sawa PPP ba elevated highway ki DPR loirabani sanction thuna torokpa ya PW sajagi ba DPR ni have the consultancy ni aga NHIGCL da pirokpa ya PW pirokpa we have no issue but we need this yes already planned DPR loirabani just sanction da ngairami Ministry of Road Transport and Highways tagi aduju around 3500 crore muki project ni yamna da ka tabani second the Imphal ring road china fully mak solve to bogam raju greenfield area have the labuk ta power ga lambi phanam semi ba aduna kamai to have the sum ichamna koirangai da ga CMC dai changraga hengangi labuk power kelna taroga akoi Imphal SDC je Imphal manung supa phau da bida chatki bangam ba yauri adumaina sondagi keno DC road londagi Imphal West DC road londagi changaga onkhatlaga akoi gi Uripok Sagolban kai ga je loi power ga amu Kanchipur gi lambi dak sami ba Imphal manung je phau da bi aduna aina nga sai haijagi ba lambi chilli ji solution je traffic hengkal ko di akoina thinga maroi masagi oina mi population jo hengkali requirement hengkali vehicles level of akoi gi livelihood jo hengkali akoi status hengkali lo hengkali gari leiba ngamna ri mani pamnari aduna sidi akoina thingba ngamaroi thingmam ju yamna tokte kitang regularize tawdi I thingmam ju yam tokte na khale adugi requirement mem da adui Imphal manung jina yamna Imphal laiba lamje yam tangba yum leibam leitaba mafam je pakthok pa haibe je yamna lubo pone chumi lambi pakthok ba je mani adui tadi lambi pakthok pa ju yadre car machine handan ba ju yadre adui hujiki hairiba option mari parking to om phajana pibi ba
mathakta chalhangiba vertical oina expand tawra chalhangiba bypass ring road sembiba si option ahum jinatana leitre si option na PWD already plan leijare DPR semjare khochare aduna yamna advance stage adum lei aduna khoi ju solution kamna funding thi dana kodana kan hona jari hai jage mani yamna appreciate tawji having asagi developmental work me ama process me ama akhoi khutta pairaga thambiraga akhoi gi mayamgi convenient oina ba mayam chakhat minana ba gi damak thambiriba se yamna khona su appreciate tawjani ka aduga marak sida akhoi ngasagi akhoi na mayamda akhoi gi page thaga charaga question khara hangba adu moina question khara thambirak kitang lokhachage aduga sidai sida akhoi gi Biswachandra nasu kitang ko akhoi gi mayam da kitang na ko ngoina ba kitang thambiramu aduga maming makti lakhok chara aroige mayam gi keno oibanina ko adu video ga tharak basu yauri lambi koilas fatta ba jaga gi ko adu ahan ba question se ai lokhacharake ahan basina akhoi gi mafam se kakching lom gi side ni ko man hai se mai maming su thambira ei aduga nongmai khong da gi ni nongmai khong kakching district ta gi ai ngasi PWD chief engineer sir da karigumba amatang haijaningi madudi ai gi iramdam nongmai khong haiba lam asida sorok lambi se akhoi gi listing ani taruk 2006 2007 da black topping thaki punsigi amuk khaktang adudagi hauna ngasi phauba kana amatana MLN nasu hanna yengbide sembide ko aduki nongju tha maise rainy sunny windy hai ko khoi nongju tha kalen tha mayam sida su dusty oiba yam uful hoba lekhom thokpa ko madi road kom leibana chatpada yamna big problem oi hai ko aduga health issue mayam amasu face towi health emergency lakpada hospital yogdaba yawi haiduni haibadi lambi thong phatabana mar moraga emergency nangdabaduni ko aduga thaja bidraga amuktang lakpiduna yengbiu X record su leiramgani lamdam sigi mioi singna karamna leli haiba department ki maikaidagi request tawjari mayamgi khanbiduna amuktang di lambi asi sembi sabiyu haina khungang asigi mahut sinduna haijari aduga amukasu thagat pirai thank you sije somaina akoi da reach tro poje akoi da yamna serious oin logje hoi kai gino da akoi na ngasai hajabdo akoi sida phammaga impal manung da head office lai hajawani akoi na pair whole state cheneba hoi whole state da yamna outskirt oiba area ching nung sugam samna da ba yam yawri ne ijam da example mayam na ju khangna ba example kwatha ka haje kwatha khunau na yum primary school amju lermi yum manga muk tara muk su sarami ko hoi moi je mi ama angang na bagi prokpada kilometer taruk tare che mayam na thanga phamung da thanga prok ko lambi bo lai tabagi laigi ba akoi je adugumba tabada akoi je connectivity pidabdi sung ya deba hoi yamna koilas thaba yam afaba lambi natraga ju phangbagi mai gi khudimaki right ni but road hana sembase road han sembase adudi pidaba sung ya deba mani aduna mai activity ma phangdoin aduna akoi gi manipur gi chingda leiriba mayam je ayamba PMJSY na ju tawroktana ade PWD na tawroktana ayamba loi connected ti tawre second phase sida khuna je connected tawro matung yamna fajana motorable oiba gari je fajana na thawya ba na thawro matung da quality leina mu sit na thamba black top tawbajine ba khoi target che ko target leitabadi nate adubo khoi ni samna fun wat paduna matung iduna matam changi bani adubo hojiki hairiba lambi je si ju kitang outskirt oirabuna maram oiduna mayam gi mitta ju urudaba oiramdoini but tension wat pa haitare som da pawm bi bina akhoi ju sugumba lakpa mayam je kamai tawge da akhoi na lai any miyam na akhoi da reach out to bi ai am haijage achau sang jing gi through lakcha ju ai club gi through da ju lakcha ju ai aina nga sai haijage any miyam na chithi ama ai ngonda ira poju do mi ai chithi ira pata laga lakpa ga farak taraga na mail da dum thara ju ai adubu anyhow ai ngonda reach out to bom di thoi mani ai ngonda reach out to bo poche akhoi process kamai tawjage habda ai ngonda nong da chithi ai ngonda yam rabada chithi haibje chumnagi individual oibe ai group oibe ai VIPs oibe ai chithi yam rabda nong da chani mukti dum lakani everything je aina loina solution khutak di khangoi but akoi gi ju akoi gi PW network se yam huge very big network haitare ko like every division department like jabani division like jabani district ki aina thada je concern division da
through proportional ꯑꯩꯈꯣꯏꯒꯤ SC additional ꯇꯧꯔꯒ ꯍꯣꯏ division ꯌꯧꯅꯕ ꯊꯥꯗꯒꯅꯤ report submit ꯇꯧꯔꯣ ꯍꯥꯏꯒꯅꯤꯕ submit ꯇꯧꯔꯛꯇꯣꯏ report ꯁꯦ ꯃꯥꯅ ꯆꯠꯂꯨꯒꯅꯤꯕ ꯑꯗꯨꯝ ꯃꯥꯅ ꯃꯥꯒꯤ junior engineer Survey ꯄꯣꯔꯤꯕꯗꯨꯗ ꯇꯧꯅꯕ. AE ꯗ ꯇꯧꯔꯒ JE ꯗ ꯆꯠꯂꯨꯅꯤꯕ ꯑꯗꯨꯝ ꯉꯔꯥꯡꯗ ꯄꯤꯔꯛꯄ report ꯊꯣꯡ ꯑꯃ ꯁꯨꯒꯅꯨꯗ ꯇꯦꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯉꯔꯥꯡ ꯑꯗꯨꯝ ꯆꯠꯂꯨꯏ report ꯉꯔꯥꯡ ꯑꯗꯨꯝ ꯄꯤꯔꯤ ꯃꯥꯅꯤ ꯑꯩꯈꯣꯏ honorable MLA ꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗ ꯆꯠꯄ ꯌꯥꯍꯧꯗ꯭ꯔꯦ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ heavy vehicle ꯆꯠꯄ ꯌꯥꯔꯣꯏ ꯊꯤꯡꯖꯤꯜꯂꯣ ꯑꯗꯨ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯁꯦꯝꯖꯟꯅꯕ ꯊꯥꯒꯠꯂꯣ ꯍꯥꯏꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯝꯕꯤ ꯑꯣꯏꯒꯦꯔꯥ ꯊꯣꯡ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯨ ꯑꯩꯈꯣꯏꯅ division ꯌꯧꯅ ꯊꯥꯗꯣꯏ divisionꯅ JE ꯊꯥꯒꯅꯤ JE ꯊꯥꯔ ꯃꯇꯨꯡꯗ ꯃꯥꯅ ꯆꯠꯂꯒ ꯌꯦꯡꯉꯛꯇꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯔꯤꯄꯣꯔꯠꯁꯦ ꯂꯝꯕꯤꯁꯦ ꯀꯌꯥꯝ ꯁꯥꯡꯕꯅꯣ ꯃꯥꯁꯤꯅ ꯚꯤꯂꯦꯖ ꯀꯌꯥ ꯀꯅꯦꯛꯇꯤꯚꯤꯇꯤ ꯄꯤꯔꯤꯕꯅꯣ ꯍꯣꯏ ꯂꯨꯄꯥ ꯀꯌꯥ ꯆꯪꯗꯣꯔꯤꯕꯅꯣ ꯀꯔꯤ ꯁ꯭ꯇꯦꯇꯁ ꯂꯩꯔꯤꯕꯅꯣ ꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯤꯔꯛꯑꯅꯤꯕ ꯍꯣꯏ ꯍꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯀꯝꯄꯥꯏꯜ ꯇꯧꯈꯠꯂꯛꯀꯅꯤꯕ ꯈꯨꯗꯛꯇꯗꯤ ꯁꯦꯝꯕ ꯉꯝꯃꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯀꯝꯄꯥꯏꯜ ꯇꯧꯔ ꯃꯇꯨꯡꯗ on priority basis ꯂꯣꯏꯅꯃꯛꯇꯤ ꯁꯦꯝ ꯉꯝꯅꯤ ꯑꯩ ꯀꯃꯤꯠꯃꯦꯟ ꯄꯤꯖꯔꯣꯏ ꯍꯣꯏ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯝꯗꯤ ꯁꯦꯝꯅꯤꯡꯉꯤ ꯄꯩꯁꯥꯁꯨ ꯆꯪꯕꯅꯤꯅ ꯆꯪꯕꯅꯤꯅ ꯁꯤ ꯂꯝꯕꯤꯁꯤꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯦꯝ ꯉꯝꯅꯤ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯩꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯏꯔꯒꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯣꯐꯤꯁꯦꯁ ꯂꯩꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯂꯩꯕ꯭ꯔꯥ ꯁꯦꯀꯦꯟꯗ ꯚꯤꯂꯦꯖꯦꯁ ꯀꯌꯥ ꯀꯚꯔ ꯇꯧꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯃꯥꯏ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯗꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ with some parameters ꯌꯦꯁ ꯑꯗꯨꯗ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯋꯦ ꯍꯥꯏꯅ ꯍꯟꯖꯟꯅ ꯁꯨꯗꯅꯗꯤ ꯊꯝꯕ ꯌꯥꯄꯣꯠꯇꯦ ꯂꯝꯕꯤ ꯑꯝꯇ ꯍꯣꯏ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯕ ꯑꯃꯨꯛ ꯍꯣꯏ, ꯃꯊꯪ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯅꯤ ꯇꯧꯔ ꯃꯇꯨꯡꯗ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯐꯣꯡꯒꯅꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯡꯉ ꯃꯇꯨꯡꯗ ꯇꯦꯟꯗꯔ ꯇꯧꯔꯒ ꯑꯣꯔꯗꯔ ꯇꯧꯔꯒ ꯊꯕꯛ ꯁꯨꯒꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯦꯅꯤꯃꯤꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯒꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯡꯒꯅꯤ ꯑꯗꯨꯗ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯔꯛꯇꯕ ꯌꯥꯏ ꯕꯠ ꯑꯗꯨꯝ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯃꯊꯪ ꯆꯍꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦ ꯃꯥꯅꯤ ꯃꯥꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ JE ꯀꯩꯀꯥꯁꯤꯅꯅꯦ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯈꯣꯝꯀꯠꯂꯒ ꯃꯁꯥꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯏ ꯕꯠ ꯄꯤꯕ ꯉꯝꯗꯕ ꯆꯤꯊꯍꯧꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯑꯗꯨꯝ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯌꯥꯝꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯣꯡꯃꯥꯏꯈꯣꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯅ ꯁꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯅꯣꯡꯃꯥꯏꯈꯣꯡꯒꯤꯁꯨ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯕꯁꯨ ꯑꯣꯏꯕꯤꯁꯅු ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯣꯡꯃꯥꯏꯈꯣꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯁꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯄꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯑꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯗꯤꯁꯀ꯭रिꯄꯦꯟꯁꯤꯁ ꯃꯌꯥꯝꯗꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯏꯜ ꯇꯧꯕ ꯃꯇꯝꯗ ꯆꯍꯤꯒꯤ ꯄꯣꯂꯤꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯍꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯞ ꯃꯣꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯩꯕ ꯀꯅꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯅ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯁꯦꯁꯁꯦ ꯁꯨꯡꯄꯤ ꯄꯤꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯑꯦꯇꯦꯟꯁꯟ ꯄꯤꯍꯧꯗꯕꯁꯤꯡꯗꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒꯗꯤ ꯍꯦꯟꯅꯁꯨ ꯂꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯀꯥꯟꯗ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯤꯗꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯁꯔꯚꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯔꯗꯤꯡꯂꯤ ꯅꯪꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯣꯗꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯔꯤꯆ ꯑꯥꯎꯠꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯔꯣꯗꯁꯦ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕ 3 months ꯐꯥꯔꯦꯀꯣ ꯃꯐꯝ 40-50 ꯍꯦꯟꯅ ꯀꯥꯏꯔꯦ ꯃꯄꯥꯛ ꯐꯒꯠꯂꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯔꯣꯗꯇ ꯑꯣꯀꯦ ꯁꯤꯒꯤ ꯏꯝꯐꯥꯜ ꯑꯟꯗ꯭ꯔꯣ ꯔꯣꯗ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯋꯦ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯔꯣꯗ ꯍꯥꯏꯅ ꯀꯧꯋꯦ ꯁꯤ ꯏꯝꯐꯥꯜ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯅꯦ ꯁꯤꯁꯦꯀꯣ ꯂꯝꯕꯤꯁꯨ ꯌꯥꯝ ꯀꯩꯅꯣ ꯒꯥꯔꯤ ꯌꯥꯝ ꯆꯠꯄ ꯍꯦꯚꯤ ꯇ꯭ꯔꯥꯐꯤꯛꯁꯨ ꯆꯠꯄ ꯃꯐꯝꯅꯤ ꯁꯤꯁꯦ RIDF ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯁ꯭ꯀꯤꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯈꯥꯗ ꯂꯧꯈꯠꯈꯤꯕꯅꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯄꯤꯔꯤꯌꯠꯁꯨ ꯂꯣꯏꯗ꯭ꯔꯤ ꯕꯤꯜꯁꯨ ꯑꯩꯈꯣꯏꯅ more than 50% ꯍꯦꯟꯅ ꯐꯥꯔꯤ ꯑꯁꯤꯁꯦ ꯀꯝꯄ꯭ꯂꯦꯟ ꯈꯔ ꯂꯩ ꯑꯗꯣ ꯀꯝꯄ꯭ꯂꯦꯟꯗꯣ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕ ꯁꯣꯝꯅꯗꯪ ꯅꯠꯇꯦ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯎꯏ ꯑꯗꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯨ ꯑꯗꯨꯝ ꯔꯦꯛꯇꯤꯐꯥꯏ ꯇꯧꯔꯤ ꯁꯤꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯀ꯭ꯔꯁꯁꯦ ꯃꯥꯏ ꯀ꯭ꯔꯁꯁꯦ ꯌꯥꯝꯅ ꯐꯖꯅ ꯂꯩꯕ ꯑꯣꯏꯗ꯭ꯔꯤ ꯑꯦꯁ ꯑꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯒꯤ ꯑꯃ ꯂꯩꯒꯗꯕꯗꯣ ꯂꯩꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯈꯤꯇꯪ ꯁꯥꯏꯠꯇꯒꯨꯝꯕ ꯊꯧꯕꯗ ꯍꯦꯚꯤ ꯒꯥꯔꯤꯅꯒ ꯊꯧꯔꯝꯃꯗꯤ ꯆꯀꯥꯁꯤꯅ ꯁꯥꯏꯠꯇꯒ ꯊꯧꯔꯗꯤ ꯁꯥꯏꯠꯀꯤ ꯂꯩꯕꯥꯛꯇꯣ ꯌꯥꯝ ꯁꯣꯟꯕꯅꯤꯅ ꯄꯦꯊꯣꯛꯑꯒ ꯆꯠꯈꯤꯕ ꯌꯥꯝ ꯑꯣꯏꯌꯦꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯎꯕꯅꯤꯅ ꯔꯦꯛꯇꯤꯐꯥꯏ ꯇꯧꯍꯜꯂꯤ ꯇꯧꯁꯨ ꯇꯧꯈꯤꯅꯤ ꯕꯤꯜꯁꯨ ꯐꯥꯔꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ EPC ꯃꯣꯗ ꯑꯣꯐ ꯀꯣꯟꯇ꯭ꯔꯦꯛ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯂꯣꯏ ꯐꯖꯅ ꯁꯦꯝꯒꯅꯤ ꯂꯣꯏꯅ ꯁꯦꯝ ꯂꯣꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯄꯩꯁా ꯕꯤꯜꯁꯨ ꯔꯤꯂꯤꯁ ꯇꯧꯔꯣꯏ ꯃꯣꯏꯒꯤ ꯕꯤꯜꯁꯨ ꯐꯥꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯄꯨꯈꯠꯄꯤꯔꯛꯄꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯗꯨꯝ ꯄꯨꯈꯠꯄꯤꯔꯣ ꯇꯣꯏꯅ ꯂꯦꯞꯇꯅ ꯄꯨꯈꯠꯄꯤꯔꯣ ꯁꯦꯝꯁꯨ ꯁꯦꯝꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯁꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯐꯥꯎꯗ ꯁꯦꯝ ꯂꯣꯀꯦꯁꯟꯗꯣ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯏ ꯃꯣꯏ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯁꯦꯝꯍꯟꯒꯅꯤ ꯃꯥꯅꯤ
ꯃꯥꯅꯤ ꯁꯨꯃꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯂꯝꯕꯤꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯊꯨꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯄꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅꯁꯨ ꯑꯉꯝꯕ ꯃꯌꯥꯝ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯂꯔꯠ ꯑꯣꯏꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯍꯥꯟꯕꯗ ꯏꯄꯣ ꯃꯤꯗꯤꯌꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯤ ꯀꯣꯏꯁꯟꯁꯤ ꯅꯝꯕꯔ 1 2 3 4 ꯈꯔ ꯈꯥꯏꯔꯛꯏꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯅꯝꯕꯔ ꯑꯍꯥꯟꯕꯁꯦ ꯃꯥꯒꯤꯁꯦ ꯃꯌꯥꯏ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯐꯦꯕ꯭ꯔꯨꯋꯥꯔꯤ 2026 ꯁꯦꯝꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯃꯐꯝ ꯀꯌꯥ ꯃꯔꯨ ꯑꯣꯏꯅ ꯐꯨꯔꯥꯃꯈꯣꯡ ꯇꯨ ꯁꯃꯨꯔꯧ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯗꯨꯅ ꯊꯝꯂꯕꯗꯤ ꯄꯕ꯭ꯂꯤꯛ ꯃꯅꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯒꯨꯝ ꯊꯣꯛꯂꯣꯏꯗ꯭ꯔꯥ PWDꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯧꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯅ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯍꯥꯏ ꯃꯁꯤꯗ ꯃꯥꯁꯦ ꯌꯥꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯊꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛꯁꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯐꯩ ꯁꯤꯒꯨꯝꯕ ꯄꯨꯊꯣꯛꯄꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯋꯥꯍꯩꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯍꯥꯏꯁꯤꯗ ꯀꯔꯤ ꯀ꯭ꯋꯥꯂꯤꯇꯤꯅꯣꯅ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯗꯣꯏꯁꯦ ꯁꯨꯝ ꯇꯥꯔꯛꯀꯦ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅꯀꯣ ꯑꯍꯥꯟꯕꯗ ꯊꯤꯛꯅꯦꯁꯁꯤꯃ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯈꯪꯕꯤꯔꯣ ꯊꯤꯛꯅꯦꯁꯁꯤꯃ ꯐꯖꯅ ꯃꯥꯏ ꯊꯤꯛꯅꯦꯁ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯑꯦꯅꯤ ꯇꯥꯏꯝ ꯍꯪꯉꯛꯄ ꯌꯥꯅꯤ ꯀꯌꯥꯝ ꯊꯤꯛꯅꯦꯁ ꯁꯦꯀꯦꯟꯗ ꯕꯤꯇꯨꯃꯤꯟ ꯀꯟꯇꯦꯟꯅꯤ ꯀꯣꯏꯂꯥꯁꯦ ꯀꯌꯥꯝ ꯀꯟꯇꯦꯟ ꯑꯣꯏꯒꯗꯕꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇ ꯑꯣꯟꯕꯅꯤ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯅ ꯈꯨꯗꯛꯇ ꯌꯦꯡꯕ ꯎꯔꯣꯏ ꯑꯗꯨꯒ ꯊꯥꯔꯠꯇ ꯔꯣꯂꯤꯡ ꯐꯖ ꯇꯧꯒꯗꯕꯅꯤ ꯁꯤꯃ ꯃꯌꯥꯝꯅ ꯁꯨꯝ ꯂꯦꯃꯦꯟ ꯑꯃꯅ ꯎꯒꯗꯕꯁꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯡꯁꯨ ꯑꯀꯟꯕ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯌꯧꯒꯗꯕꯅꯤ ꯋꯥꯇꯔ ꯑꯦꯕꯖꯣꯔꯞꯁꯟ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯗꯤꯇꯦꯜ ꯑꯣꯏ ꯆꯪꯈ꯭ರೆ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯌꯥꯝꯗ ꯊꯤꯛꯅꯦꯁ ꯐꯥꯒꯗꯕꯅꯤ ꯀꯣꯏꯂꯥ ꯐꯖꯅ ꯌꯥꯎꯒꯗꯕꯅꯤ ꯔꯣꯂꯤꯡ ꯐꯖ ꯇꯧꯒꯗꯕꯅꯤ ꯁꯤ ꯑꯃ ꯈꯟꯕꯤꯔꯣ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯗꯣꯏꯁꯦ ꯊꯤꯛꯅꯦꯁꯁꯤꯃ ꯑꯩꯈꯣꯏ ꯑꯦꯅꯤ ꯇꯥꯏꯝ ꯀꯣꯜ ꯀꯇꯔ ꯇꯧꯔꯒ ꯑꯗꯨꯝ ꯑꯣꯜꯂꯦ ꯑꯩꯈꯣꯏꯅꯀꯣ ꯊꯤꯛꯅꯦꯁꯁꯦ ꯑꯗꯨꯝ ꯐꯥꯏ ꯕꯤꯇꯨꯃꯤꯟ ꯀꯟꯇꯦꯟꯁꯦ ꯑꯗꯨꯝ ꯑꯣꯜꯂꯤ ꯕꯤꯇꯨꯃꯤन ꯀꯟꯇꯦꯟꯁꯦ ꯑꯗꯨꯝ ꯐꯥꯏ ꯁꯤꯗ ꯀꯔꯤ ꯏꯁꯨ ꯂꯩꯒꯦꯗ ꯃꯔꯛꯇ ꯕꯤꯇꯨꯃꯤꯟꯁꯦ ꯑꯣꯚꯔꯕꯔꯟ ꯇꯧꯕ ꯌꯥꯎꯋꯦꯕ ꯄ꯭ꯂꯥꯟꯇꯒꯤ ꯂꯥꯛꯄꯅꯤꯅ ꯅꯠꯇ꯭ꯔꯒ ꯑꯟꯗꯔꯕꯔꯟ ꯅꯠꯇ꯭ꯔꯒ ꯑꯣꯚꯔꯕꯔꯟ ꯈꯤꯇꯪ ꯍꯦꯟꯅ ꯆꯥꯛꯊꯦꯛꯈꯤꯕꯁꯦ ꯅꯞꯄ ꯃꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯋꯥꯠꯂꯦꯕꯀꯣ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯦꯁꯤꯟꯒꯤ ꯑꯁꯣꯏꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯣꯠꯇꯣꯛꯍꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯀꯩꯅꯣ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅ ꯀꯔꯤ ꯑꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜꯗ ꯀꯔꯤ ꯏꯁꯨꯅꯣꯗꯤ ꯑꯦꯛꯖꯦꯛ ꯈꯪꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯊꯥꯕꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯩ ꯌꯦꯡꯗꯕ ꯅꯠꯇꯦ ꯐ꯭ꯔꯤ ꯍꯦꯟ ꯁꯨꯊꯥ ꯊꯥꯖꯗꯦ ꯕꯤꯇꯨꯃꯤꯟ ꯀꯟꯇꯦꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯦꯖꯔ ꯇꯧꯖꯩ ꯔꯣꯂꯤꯡꯁꯤꯃ ꯑꯗꯨꯝ ꯁꯥꯏꯠꯇ ꯂꯩꯔ ꯇꯧꯖꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯞꯇꯕ ꯀꯥꯏꯔꯛꯄ ꯄꯣꯔꯁꯟ ꯌꯥꯎꯋꯦꯕ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯌꯥꯎꯔꯤꯕ ꯄꯣꯔꯁꯟꯗꯣ ꯑꯃꯨꯛ ꯍꯥꯏꯖꯒꯦꯕꯀꯣ ꯁꯤꯗ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗ ꯑꯗꯨꯗ ꯀꯥꯏꯈ꯭ꯔꯦꯅ ꯄꯩꯁꯥ ꯄꯤꯊꯣꯛꯀꯗꯕ ꯅꯠꯇꯦꯕ ꯃꯥ ꯑꯗꯨꯝ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯤꯕ ꯆꯍꯤ 5ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯕꯦꯡ ꯒꯥꯔꯦꯟꯇꯤ ꯐꯥꯔꯤꯕꯅꯦ ꯑꯆꯧꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯐꯥꯔꯤꯕꯅꯦ ꯁꯨꯅꯤꯡꯉꯥꯏꯗꯤ ꯃꯥꯅ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯤꯡꯉꯥꯏꯗꯤ ꯂꯥꯛ 10 10 ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯑꯩꯈꯣꯏꯅ ꯐꯥꯔ ꯊꯝꯃꯤꯁꯦ ꯀꯔꯣꯔꯗ ꯐꯥꯔ ꯊꯝꯃꯤꯕ ꯃꯥ ꯁꯦꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯁꯥꯏꯠꯇꯩ ꯁꯣꯏꯕ ꯑꯣꯏꯒꯦꯔꯥ ꯏꯟꯖꯤꯅꯤꯌꯔ ꯁꯥꯏꯠꯇꯩ ꯁꯣꯏꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯃꯐꯝꯗꯨꯅ ꯁꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯣꯏꯖꯁꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞ ꯇꯧꯅꯤꯡꯉꯤꯕ ꯗꯤꯖꯥꯏꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗꯣ ꯑꯗꯨꯕꯨ ꯑꯦꯆꯤꯞ ꯇꯧꯒꯅꯤ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯍꯤ 5ꯁꯤꯗ ꯑꯗꯨꯝ ꯐꯥꯔ ꯊꯝꯒꯅꯤ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯩꯔꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯩ ꯑꯁꯣꯏꯕ ꯂꯩꯔꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯒꯦ ꯐꯖꯅ ꯑꯗꯨꯒ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯕꯁꯤꯃ ꯊꯥꯔꯝꯕ ꯇꯥꯔꯁꯨ ꯊꯥꯖꯔꯣꯏꯒꯦ ꯑꯗꯨꯒ ꯊꯥꯗꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯄꯣꯠꯁꯨ ꯍꯣꯠꯅꯖꯔꯤ ꯍꯥꯏꯖꯒꯦ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯥꯏ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯨ ꯀꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯍꯣꯠꯅꯕꯤꯔꯤꯀꯣ ꯑꯗ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯍꯥꯏꯕꯤꯔꯒꯗꯤ ꯍꯦꯟꯅꯁꯨ ꯂꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯁꯤ ꯀꯥꯏꯔꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏꯒꯤ ꯊꯤꯜꯂꯒ ꯇꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃ ꯇꯥꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ PWD ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯨꯔꯥꯃꯈꯣꯡꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯁꯤꯅ ꯃꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯔꯚꯦꯁꯨ ꯇꯧꯕꯤꯁꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯣꯏꯁꯟꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯦꯛꯖꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃ ꯍꯥꯏꯕꯤꯔꯒꯗꯤ ꯍꯦꯟꯅꯁꯨ ꯂꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯁꯦ ꯁꯤꯕꯔꯦꯖ ꯄ꯭ꯔꯣꯖꯦꯛ ꯈꯥꯡꯉꯨꯊꯛꯇ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯁꯦ PWDꯅ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯠꯇ꯭ꯔꯒ ꯃꯇꯥꯏꯗ ꯇꯣꯡꯈꯠꯂꯒ ꯊꯝꯂꯤꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯃꯁꯤꯒꯨꯝꯅ ꯇꯧꯕ ꯊꯦꯡꯅꯗꯦ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯍꯥꯏ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯋꯦꯖ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯕꯗꯣ PWDꯅ ꯄꯥꯏꯕ ꯅꯠꯇꯦ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟ PHED ꯍꯥꯏꯔꯤꯁꯤꯅ ꯄꯥꯏꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯦꯋꯦꯌꯔ ꯂꯩꯇꯕ ꯄꯕ꯭ꯂꯤꯛꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯣꯞꯄꯒꯤ ꯄꯣꯠꯇ ꯑꯩꯅ ꯀꯩꯁꯨ ꯌꯥꯝꯅ ꯀꯃꯦꯟ ꯇꯧꯖꯅꯤꯡꯗꯦ ꯑꯗꯨꯒ ꯇꯣꯡꯈꯠꯂ ꯂꯩꯔꯤꯕꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯔꯒ ꯇꯣꯡꯈꯠꯇꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯣ ꯇꯣꯡꯈꯠꯂ ꯂꯩꯕ ꯃꯐꯝ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯅ PHDꯗꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅꯕꯨ ꯁꯦꯝꯖꯜꯂꯁꯨ ꯑꯗꯨꯝ ꯁꯦꯝꯖꯟꯖꯒꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯃꯗ ꯁꯦꯐ ꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯌꯦꯡꯁꯤꯟꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯑꯦꯔꯤꯌꯥꯅꯣꯗꯣ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯦꯝꯖꯟꯖꯒꯦ PHDꯅꯕꯨ ꯁꯦꯝꯃꯁꯨ ꯑꯩꯈꯣꯏꯅꯕꯨ ꯁꯦꯝꯃꯁꯨ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏꯒꯤ ꯊꯤꯜꯂꯒ ꯇꯥꯛꯄꯤꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯒꯥꯗꯣ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤꯗꯣ ꯁꯤꯅꯤ ꯑꯁꯣꯏꯕꯗꯨꯃ ꯍꯥꯏꯕ ꯁꯦꯝꯗꯣꯛꯄ ꯉꯝꯗꯣꯏꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯖꯒꯥꯗꯣ ꯇꯥꯛꯄꯤꯔ ꯃꯇꯝꯗ ꯁꯦꯝꯃꯤꯕꯗ ꯃꯇꯤꯛ ꯃꯌꯥ ꯈꯨꯗꯛꯇ ꯁꯦꯝꯃꯝꯕ ꯌꯥꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝꯕꯤꯕꯗ ꯂꯥꯏꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯖꯒꯥꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯉꯁꯥꯏꯒꯤ ꯇꯣꯡꯈꯠꯄꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯟꯅꯖꯕꯗꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯐꯇꯤꯒꯤ ꯑꯦꯁꯄꯦꯛꯇ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯗꯨꯒꯤ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯑꯂꯔꯠ ꯇꯧꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯣ ꯑꯗꯨꯃꯛ ꯐꯒꯗꯕꯗꯨ ꯈꯟꯕꯤꯔꯒ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄꯤꯔꯛꯎꯀꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯀꯣꯏꯁꯟꯁꯤꯅ PWDꯅ ꯗ꯭ꯔꯦꯟ ꯆꯜꯂꯤꯕꯁꯦ ꯂꯝꯕꯤꯗ ꯅꯣꯡ ꯇꯥꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯃꯐꯝ ꯍꯥꯞꯇ꯭ꯔꯕꯗꯤ ꯗ꯭ꯔꯦꯟ ꯊꯝꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯆꯦꯟꯊꯐꯝ ꯊꯝꯂꯒ ꯂꯝꯕꯤꯒꯤ ꯂꯦꯚꯦꯜꯗꯒꯤ ꯋꯥꯡꯈꯠꯅ ꯊꯝꯂꯤꯕꯁꯤꯅ ꯀꯔꯝꯕ ꯈꯨꯠ ꯍꯩꯕ ꯏꯟꯖꯤꯅꯤꯌꯔꯒꯤ ꯈꯨꯗꯣꯜꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯅꯤ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯗ꯭ꯔꯦꯅꯦꯖꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯀꯔꯝꯕ ꯑꯦꯛꯖꯦꯛ ꯄꯣꯏꯟꯅꯣꯁꯦ ꯑꯩꯅ ꯁꯤꯗ ꯄꯥꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯁꯨ ꯃꯥꯅ ꯍꯪꯅꯤꯡꯉꯝꯗꯣꯏꯁꯦ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣꯁꯦ ꯄꯣꯏꯟ 2-3 ꯂꯩꯔꯝꯕ ꯌꯥꯏ 2-3 ꯑꯩ ꯂꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯃ ꯁꯥꯔꯒ ꯗ꯭ꯔꯦꯟ ꯁꯥꯕꯗ ꯗ꯭ꯔꯦꯟꯁꯦ ꯃꯈꯜ 2 ꯊꯣꯛꯅ ꯁꯥꯏ ꯃꯌꯥꯝꯅ ꯁꯨꯝ ꯎꯕꯗ ꯂꯝꯕꯤꯒ ꯂꯦꯚꯦꯜ ꯃꯥꯟꯅꯕ ꯑꯃ ꯐ꯭ꯂꯁ ꯗ꯭ꯔꯦꯟ ꯀꯧꯋꯦ ꯑꯗꯨꯃ ꯑꯗꯩ ꯂꯝꯕꯤꯗꯩ ꯈꯤꯇꯪ ꯋꯥꯡꯈꯠꯄ ꯗ꯭ꯔꯦꯟ ꯑꯃ ꯁꯥꯏꯠꯁꯦ ꯋꯥꯡꯈꯠꯂ ꯗ꯭ꯔꯦꯟꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐꯨꯠꯄꯥꯠꯁꯨ ꯑꯣꯏꯅꯕ ꯐꯨꯠꯄꯥꯠ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯗꯦꯁꯇ꯭ꯔꯤꯌꯟꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯚꯦꯍꯤꯀꯨꯂꯔ ꯇ꯭ꯔꯥꯐꯤꯛꯀ ꯁꯦꯝ ꯂꯦꯚꯦꯜꯗ ꯇꯧꯕ ꯌꯥꯗꯦ ꯈꯤꯇꯪ ꯋꯥꯡꯈꯠꯇꯕ ꯌꯥꯗꯦ ꯃꯁꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯂꯩꯖꯩ ꯑꯗꯨꯅ ꯋꯥꯡꯈꯠꯇꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯡꯈꯠꯄ ꯃꯌꯥꯝꯗꯨꯅ ꯁꯥꯏꯠꯇ ꯆꯪꯐꯝ ꯊꯝꯒꯅꯤ ꯋꯥꯡꯈꯠꯇꯕ ꯃꯌꯥꯝꯗꯨꯅ ꯐ꯭ꯂꯁꯇꯨꯅ ꯃꯊꯛꯀꯤ ꯇꯣꯞꯇ ꯆꯪꯍꯟꯒꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯍꯩꯖꯟꯕꯗ ꯄꯨꯂꯞ ꯐꯨꯜ ꯍꯩꯖꯟꯈꯤꯕ ꯌꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯑꯗꯣ ꯁꯥꯏꯠ ꯂꯣꯏ ꯍꯨꯠꯍꯟꯒꯅꯤ ꯃꯊꯛ ꯎꯠꯂꯝꯗ꯭ꯔꯒꯅ ꯃꯊꯛꯁꯨ ꯂꯣꯏ ꯍꯨꯠꯍꯟꯒꯅꯤ ꯑꯗꯨꯒꯤ ꯏꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯗ꯭ꯔꯦꯟꯅ ꯂꯝꯕꯤꯗꯩ ꯋꯥꯡꯈꯠꯂꯦ ꯍꯥꯏꯁꯦ ꯗ꯭ꯔꯦꯟꯒꯤ ꯇꯣꯞꯇꯨꯅ ꯋꯥꯡꯈꯠꯆꯕꯅꯦꯕ ड्रेनꯒꯤ ꯃꯈꯥꯅꯗꯤ ꯋꯥꯡꯈꯠꯂꯣꯏꯕ ꯃꯈꯥꯗꯤ ꯋꯥꯡꯈꯠꯂꯣꯏꯕ ꯑꯗꯨꯅ ड्रेनꯅ ꯂꯝꯕꯤꯗꯩ ꯋꯥꯡꯈꯠꯂꯦ ꯍꯥꯏꯕꯁꯦ ड्रेन कम फुटपाथ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯆꯠꯄꯗ ꯄꯦꯗꯦꯁꯇ꯭रिꯌꯟꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯋꯥꯡꯈꯠꯂꯤꯕꯅꯤ ꯑꯗꯨꯅ ꯐꯨꯠꯄꯥꯊꯀꯤ ꯄꯣꯔꯁꯟꯅꯦ ꯂꯧꯕꯤꯌꯨ ꯃꯈꯥꯗ ड्रेन ꯑꯃ ꯂꯩꯖꯔꯤꯕꯅꯤ ड्रेनꯗꯨꯗꯤ ꯃꯈꯥꯗ ꯂꯩꯖꯔꯤꯕꯅꯤ ꯃꯥꯏ ꯂꯦꯚꯦꯜꯗꯣ ꯗꯥꯎꯟ ꯑꯣꯏꯔꯒ ꯑꯗꯨꯃ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯍꯨꯠꯂꯝꯗꯕ ꯄꯣꯔꯁꯟ ꯌꯥꯎꯏ ꯆꯨꯝꯃꯤ acknowledge ꯇꯧꯏ ꯑꯩꯈꯣꯏꯅꯁꯨ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯔꯕꯅꯤ ꯑꯗꯣ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯂꯣꯏ ꯍꯨꯠꯍꯟꯒꯅꯤ ꯍꯥꯏꯖꯔꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯗꯨꯁꯨ ꯗ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇꯨꯁꯨ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯨꯜꯂꯝꯕꯁꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅ ꯁꯣꯏꯔꯝꯕꯗꯨꯁꯨ ꯔꯦꯛꯇꯤꯐꯥꯏ ꯇꯧꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯟꯁꯔꯁꯦ ꯑꯗꯨꯝ ꯄꯤꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯇꯨ ꯄꯨꯈꯥꯎ ꯔꯣꯗꯀꯤ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯝꯕ ꯂꯝꯕꯤ ꯈꯨꯠꯁꯦꯝꯅꯣ ꯋꯥꯔꯛ ꯑꯣꯔꯗꯔ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯒꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕꯁꯤꯅ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯁꯦꯝꯕꯅꯣ ꯂꯝꯕꯤꯁꯤꯒꯤ ꯁꯦꯝꯒꯗꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ ꯁꯦꯝꯂꯤꯉꯩꯗ ꯈꯔ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯁꯦꯝꯕꯗꯤ ꯍꯧꯔꯕꯖꯥꯠꯅꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯥꯡꯒꯤ PR ꯂꯩꯔꯤꯉꯩꯗꯒꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯕꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯤꯗꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯈꯦꯝꯆꯥꯟꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯑꯝꯕ ꯊꯕꯛꯅꯦ ꯍꯥꯏꯕꯗꯤ ꯁꯨꯗꯕ ꯌꯥꯗ꯭ꯔꯦꯅ ꯁꯤꯗ ꯑꯩꯈꯣꯏꯗ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯊꯕꯛ ꯃꯈꯜ 2-3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯐꯖꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯃꯒ ꯈꯣꯠꯂꯒ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯒ ꯊꯥꯔꯒ ꯇꯧꯕ ꯄꯥꯏꯈꯠꯄ ꯑꯃ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯇꯦꯟꯗꯔꯁꯦ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯇꯦꯟꯗꯔ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯇꯝ ꯇꯦꯟꯅ ꯄꯤꯔꯒ ꯇꯦꯟꯗꯔ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯕꯨ ꯑꯁꯤꯁꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯈꯤꯕ ꯊꯕꯛꯅꯤ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯦ ꯑꯁꯤꯗ ꯃꯐꯝ ꯑꯃ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞ ꯑꯣꯐ ꯁ꯭ꯀꯣꯞ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯔꯕ ꯃꯐꯝꯗꯅ ꯀꯣꯏꯂꯥꯗꯪ ꯆꯤꯡꯕ ꯌꯥꯎꯏ ꯐꯠꯇꯕ ꯃꯐꯝꯗꯅ WBM WMM ꯂꯧꯕ ꯌꯥꯎꯏ ꯄꯥꯛꯊꯣꯛꯄ ꯄꯣꯔꯁꯟꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯍꯣꯜ ꯁ꯭ꯇ꯭ꯔꯦꯁ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏ 14 ꯃꯨꯛꯁꯦ
aspiration chap manade masagi bar chart ama leijari akoida karam portion da kilometer kya daina kya sugadamna adu akoi detail leijai any daka ta jo office la ga lobi ba yagani aduga asije fajana emergency lauthoga tender toroga wa program wa order piraga suba hograbani aduga hojik lepibani lepagi maram jina mayamna sum kana hojik lambi keno koila gi thabak se contractor ni ayam lepe contractor pi de koi matam chahi mp hoi chief minister sir na tha mari gi target pibirami akoi ngamna bu hona jari o jo hona jagani adubu condition je mahak na ju thambirami nongsing natraga any natural disaster like that haiba ngamde dadi mane disturbance la hojiki issue je kari no habda koila gi mamje mayam khamgi damna akoi gi hojiki leiriba world gi oiba situation da akoi koila je akoi isana sungjaba na tamina mapandai akoi gi depend tawrini na aduna lising tarama to biram je lising drive man pi contractor di hongo matam da suning ni ba mane aduga mongon da time je available ojari ba as per agreement timing leijari ba mane agreement chu kai jate au da di akoi ju yum sab da cement to khara hongda ba ngai na dro do blockade lei khara tangi na lei ngai ra ju yai habda adu da public ta di hoi tu na loisaning ni mi jo masagi contractor jo masagi agreement na pain toroga masagi jo liberty im leijari adu akoi na force toru yab na te adu he liba paisa do kana na putok pi da ge haiba male mane chumi adu na thabak lep u gani adai nong sing taraga na thabak lepkani nong mathakta koila thajalodi koila do nongala kai na complain mu lakani ado magi timeline da magi liberty leje adu da akoina yamna kuting jalo bu yade even akoina authority na bok yade kai agreement soi da ugraba mane adu gum khara leibagi thabak lep pat tap khara yawgani but at the same time akoi gi target chu thuna loisan laga public ta kusina jabajini haijege mane anu yamna chumbani haibadi akoina thuna lohening he su lohen ba yada ba aduga ngasai gi office ki work ama process ama lakpa matam da su mogi agreement ama inari bani na ngasai gi lepa adagi magi khodong cha da ba ngasai gi samna haba example da maman tangkhala ga di khoi contractor su leiba ngam da ba timing yaw pani na akoina su khitang understand to bi tare adubu yamna best way haiba tare ngasai gi thammi ba target sidi ma adu matam de loi da ba ya da ba ma de lei bani na mayam sigi wakhan da khoi se nungai na leimina si haiba si ma thamjage adu khitang technical loi ba mai si add tori ko haiba di lambi si man hena phajaba gan wakhal lon da ni mana puthok piri si ko lambi si nauna WBM WMM lauraga sembi yu hai okay sida aina ngasai hajagi bduni everything WBM loba WM loba dai koi lambi tha bai kai da depend to paisa da loi depend to ni isagi yum sembane khan biyo ba isagi yum do thugai ga nongna sembiyo haibu chap manai ba adubu paisa yam pai ba mi di sem gi ba yai paisa yam pai da mi di sikitang sangdo ji hapchal ji pillar ji ma chawhol ji hairga lairi ba structure do sema mu jai ba aduna aina nga saib do as per requirement portion gi yam phatta bam phom da WBM yawi apho phom da koila dang ching ba yawi adu tawri ba khuding ma state ki economy ji anga paisa saving taw na bani engineer haiba jai kwai da ki kan ba kwai da phaja ba sem da dang te economic oina torok pa du juni adu engineer gi kwai da acho role di adu ni men di natra di akoina hekta toina ba tolo aduna akoina sida thada do paisa ji praja gi paisa ni sidagi hena ba ngasai kakching gi ama lambi koila bu thadri haiduni phajara lai je WMM sembi hairi asondana koila bu udri hairi si me amje uraga balance to buduni koi thongje ma thau tai chumni aduna semning da badina te paisa gi constraint je manipur je lai khang manina si me amje balance to koina kam sem je karam sem je logja bad decision ne haije mane yam phajara ba wakhalon ni aduga koina su gyan tamina ba ma thau tai habadi akoi se leizari ba akoi gi resources akoi gi leizari ba budget to degi akoina karam mong da design to ba ya ba ge habada koina su kitang akoina satisfying kano si akoina kitang kano to convince to ba tare aduga akoina hekta comparison tawraga megi kano country achoba or akoigi state achoba well developed or basing akon compare to basu ya de have duni natra akoigi su otherwise kanna di honari kanna su sem sari makoigi hai thoi sing thoi ba amadi engineer amagi mogi control da ngamna ba kanna di honari have sini mayam acknowledge to bisi aduga mayam appreciate to mina si have sini aduga masi yamna wakhalon si yamna akoigi lebak mucha ta na su haibir ei ko work order si leirabra leitragana la leitragana
ꯍꯥꯏꯒꯗꯕꯅꯤ ꯂꯩꯔꯒꯅ ꯍꯥꯏꯈ꯭ꯔꯦ ꯀꯔꯦꯛꯁꯟ ꯇꯧꯖꯔꯤ ꯍꯥꯏꯅꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯊꯕꯛ ꯂꯦꯞꯄ ꯎꯔꯒꯁꯨ ꯉꯁꯥꯏ ꯇꯥꯔꯒꯦꯠꯇꯤ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟꯒꯤ ꯑꯩꯈꯣꯏꯅ ꯑꯟꯋꯥꯟꯇꯦꯗ ꯋꯦꯗꯔ ꯑꯣꯏꯇꯥꯔꯒꯗꯤ ꯐꯦꯚꯔꯦꯕꯜ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯗꯦꯗꯅ ꯃꯥꯅꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯕꯦꯁ ꯋꯦꯗꯤ ꯉꯁꯥꯏꯒꯤ ꯇꯥꯏꯝ ꯂꯥꯏꯟ ꯑꯃ ꯂꯩꯔꯕꯅꯤना ꯃꯥ ꯑꯗꯨꯗ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯉꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯊꯕꯛꯀꯤ ꯇꯦꯟꯗꯔꯗꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯅ ꯂꯣꯏꯔꯕ ꯇꯨꯡꯗ ꯋꯥꯔꯛ ꯑꯣꯔꯗꯔ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯒꯣꯔꯃꯦꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯏꯂꯥꯏ ꯂꯥꯏꯗꯕ ꯋꯥꯔꯗ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯄ꯭ꯔꯤꯟꯠ ꯇꯧꯊꯣꯛꯑ ꯁꯣꯏ ꯇꯧꯔ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯦꯛꯅꯤꯀꯦꯜ ꯁꯦꯡꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯒꯅꯤ ꯇꯦꯛꯅꯤꯀꯦꯜ ꯁꯦꯡꯁꯟꯁꯤꯗ ꯀꯔꯝꯕ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗ WM ꯊꯥꯁꯤꯔꯥ ꯀꯣꯏꯂꯥ ꯀꯌꯥꯝ ꯍꯥꯞꯅ ꯍꯥꯏꯁꯤꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯕ꯭ꯔꯤ ꯄꯣꯔꯁꯟꯒꯤ ꯗꯤꯖꯥꯏꯟ ꯇꯦꯛꯅꯤꯀꯦꯜ ꯁꯦꯛꯁꯟꯗꯨꯗ ꯌꯥꯎꯗꯣꯏꯁꯦ ꯑꯦꯁꯇꯤꯃꯦꯁꯟ ꯌꯥꯎꯗꯣꯏꯅꯤ ꯑꯦꯃꯥꯎꯟ ꯀꯌꯥ ꯇꯥꯗꯣꯏꯅꯤ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯇꯧꯔ ꯃꯇꯨꯡꯗ ꯇꯦꯟꯗꯔ ꯐ꯭ꯂꯣꯠ ꯇꯧꯗꯣꯏꯅꯤ ꯇꯦꯟꯗꯔ ꯐ꯭ꯂꯣꯠ ꯇꯧꯔ ꯃꯇꯨꯡꯗ ꯇꯦꯟꯗꯔ ꯂꯥꯛꯏꯕ ꯃꯌꯥꯝ ꯊꯥꯗꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯏꯚꯥꯂꯨꯌꯦꯁꯟ ꯇꯧꯗꯣꯏꯅꯤ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯆꯨꯝꯃꯕ꯭ꯔꯥꯅ ꯑꯗꯨ ꯑꯃꯨꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯥꯡꯗꯣꯏꯅꯤ ꯍꯥꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯋꯦꯁꯁꯤꯅ ꯀꯅꯥ ꯇꯥꯔꯒꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯋꯦꯁꯁꯤꯗ ꯑꯃꯨꯛ ꯄꯥꯏꯕꯗꯨꯗ ꯕꯦꯠ ꯇꯧꯔꯨꯕ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗ ꯍꯥꯏ ꯇꯦꯟꯗꯔ ꯀꯃꯤꯇꯤ ꯊꯥꯒꯠꯇꯣꯏꯅꯤ ꯍꯥꯏ ꯇꯦꯟꯗꯔ ꯀꯃꯤꯇꯤ ꯍꯥꯏꯁꯦ ꯐꯥꯏꯅꯥꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦ ꯋꯥꯔꯛꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯐꯝꯗꯣꯏꯅꯤ ꯃꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕ ꯃꯤ ꯉꯥꯛꯇꯅꯤꯅ ꯃꯣꯏꯁꯨ ꯀꯃꯤꯇꯤꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯥꯒꯠꯂ ꯈꯨꯗꯛꯇ ꯐꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ HCCꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ 500ꯃꯨꯛ ꯍꯦꯟꯅ ꯂꯩꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯗ 500ꯃꯨꯛꯁꯦ ꯅꯣꯡꯃꯗ ꯂꯣꯏ ꯉꯝꯄꯣꯠꯇꯦ ꯊꯥꯒꯠꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯁꯨ ꯇꯥꯏꯝ ꯂꯥꯏꯟ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯗꯨ ꯃꯇꯨꯡꯗ ꯑꯦꯛꯁꯦꯞꯇꯦꯟꯁꯀꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯦꯛꯁꯦꯞꯇꯦꯟꯁ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯔꯗꯔ ꯄꯤꯅꯕ ꯃꯉꯣꯟꯗ BG ꯊꯝꯃꯣ ꯍꯥꯏꯗꯣꯏꯅꯤ ꯕꯦꯡ ꯒꯦꯔꯦꯟꯇꯤ ꯊꯝꯃꯛꯇꯣꯏꯅꯤ ꯕꯦꯡ ꯒꯦꯔꯦꯟꯇꯤ ꯊꯝꯕꯩꯁꯨ ꯑꯃꯨꯛ ꯑꯅꯗꯔ 15 days ꯄꯤꯔꯤꯕꯅꯤ ꯃꯉꯣꯟꯗ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯆꯥꯟꯁ ꯄꯤꯔꯤꯕꯅꯤ ꯑꯗꯨ ꯕꯦꯡ ꯒꯦꯔꯦꯟꯇꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯄꯤꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯣꯏ ꯇꯧꯗꯣꯏꯅꯦꯕ ꯂꯣꯡ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯗꯨ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯗꯨꯅ ꯆꯪꯕꯅꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯊꯕꯛ ꯑꯃ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯨꯗꯛꯇ ꯅꯝꯃ ꯁꯣꯏ ꯇꯧꯔꯒ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯃꯁꯥꯒꯤ ꯒꯣꯔꯃꯦꯟꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯖꯕ ꯁꯤꯃ ꯈꯪꯃꯤꯟꯅꯁꯤ ꯃꯥꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯟꯗꯦꯇꯦꯠ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯀꯥꯟꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯪꯕꯅꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯔꯛꯏꯁꯤꯅ ꯁꯔꯒꯤ ꯃꯐꯝꯗ ꯅꯣꯡꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯃꯃꯥꯡ ꯊꯥꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯍꯨꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯄꯟꯆꯥꯌꯠ ꯄꯨꯍꯟꯈ꯭ꯔꯦ ꯀꯃꯤꯇꯤ ꯍꯦꯛ ꯁꯦꯝꯕꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯏꯇꯣꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯀꯃꯤꯇꯤ ꯚꯤꯂꯦꯖ ꯋꯥꯇꯔ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯟꯗꯣꯛꯈ꯭ꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯤꯟꯗꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏ ꯃꯔꯤ ꯃꯁꯤꯃ PWDꯒ ꯃꯔꯤꯁꯨ ꯂꯩꯅꯖꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯦꯛꯁꯄꯔꯇꯤꯁ ꯑꯣꯏꯖꯗꯕꯅꯤꯅ ꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯄꯤꯖꯔꯣꯏꯒꯦ ꯍꯥꯏꯖꯒꯦ ꯐꯅꯤ ꯍꯥꯏꯗꯤ ꯔꯤꯂꯦꯇꯦഡ് ꯑꯣꯏꯗꯕꯅꯤꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯉꯣꯟꯗ ꯑꯟꯁꯔ ꯌꯥꯎꯗꯕꯅꯤꯅ ꯑꯟꯁꯔꯗꯨ ꯑꯩꯈꯣꯏ ꯈꯨꯝꯕꯤꯗꯕꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯁꯔ ꯑꯩꯍꯥꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ ꯈꯪꯍꯟꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯁꯔ ꯍꯧꯈꯤꯕ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯇꯨ ꯁꯥꯏꯀꯨꯜ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗꯒꯤꯅ ꯁꯒꯣꯜꯃꯥꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯂꯒ ꯍꯧꯖꯤꯛ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯨꯕ ꯍꯧꯔꯝꯂꯤꯕ ꯁꯔꯨꯛ ꯈꯔꯗꯨꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯀꯌా ꯑꯃ ꯌꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯁꯔꯅ ꯌꯦꯡꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯇꯪꯒ ꯁꯔꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯉꯁꯥꯏꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯥꯅ ꯗꯥꯏꯔꯦꯛ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯂꯥꯛꯑꯃꯤꯅ ꯑꯩꯅ ꯈꯨꯝꯖꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯞꯄ ꯍꯥꯏꯕꯗꯣ ꯇꯞꯄ ꯅꯣꯡꯖꯨ ꯊꯥꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯀꯣꯏꯂꯥ ꯆꯪꯉꯛꯇꯕ ꯑꯣꯏꯕ ꯕ꯭ꯂꯣꯀꯦꯠ ꯂꯩꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯞꯊꯕ ꯌꯥꯎꯏ ꯁꯦꯀꯦꯟ ꯀꯥꯏꯕ ꯌꯥꯎꯏꯁꯦ ꯑꯩꯁꯨ ꯀꯥꯏꯕ ꯌꯥꯎꯏ ꯈꯪꯖꯩ ꯀꯥꯏꯔꯛꯀꯅꯤꯁꯨ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯈꯪꯖꯩ ꯁꯤꯒꯤ ꯀꯥꯏꯔꯤꯁꯦ ꯄꯕ꯭ꯂꯤꯛꯁꯤꯡꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯃꯨꯛ ꯄ꯭ꯔꯦꯁꯔꯁꯦ ꯈꯤꯇꯪ ꯍꯦꯟꯃꯟꯕ꯭ꯔꯅ ꯈꯜꯂꯦ ꯅꯣꯡ ꯇꯥꯔꯤ ꯑꯩꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯖꯕꯁꯦ ꯃꯣꯏꯅ ꯊꯥꯕꯤꯌꯨ ꯁꯤꯅꯦꯕ ꯆꯣꯠꯅ ꯊꯥꯖꯤꯟꯈꯤꯕ ꯌꯥꯎꯈ꯭ರೆ ꯄꯣꯔꯁꯟꯁꯦ ꯃꯈꯥꯒꯤ ꯂꯩꯅ ꯊꯥꯖꯤꯟꯈꯤꯕ ꯄꯣꯔꯁꯟꯁꯤꯗꯤ ꯑꯗꯨꯝ ꯀꯥꯏꯔꯛꯀꯅꯤꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯉꯦ ꯀꯩꯒꯤꯅꯣꯗ ꯏꯁꯤꯡꯒꯗꯤ ꯆꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯔꯗꯅ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯇꯥꯔꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯍꯔꯥꯎꯕ ꯑꯣꯏ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯗꯤꯃꯥꯟꯗꯣ ꯁꯨꯔꯛꯑꯦ ꯍꯥꯏꯕ ꯍꯔꯥꯎꯕ ꯂꯦꯞꯄꯤꯒꯅꯨ ꯅꯣꯡꯁꯨ ꯍꯥꯡꯈꯔꯦ ꯑꯩꯅ ꯂꯩꯕꯥꯛ ꯆꯣꯠꯂꯤ ꯍꯥꯏꯗꯅ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯕꯅꯤꯅ ꯆꯤꯡꯕꯤꯌꯨ ꯍꯥꯏꯕꯅꯤꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯔꯨꯕꯩ ꯄ꯭ꯔꯦꯁꯔꯗ ꯆꯤꯡꯈꯤꯕ ꯀꯥꯏꯕ ꯌꯥꯎꯔꯦ
दायित्वꯗꯤ कॉन्ट्रेक्टरना पुजब ताबनी सिदा पब्लिक पु नुंसिरुबै मा कॉन्ट्रेक्टरना अदुदा अखोई पब्लिक तै पैसा मांगदब लेते माना मोहन थाब ताबनी अदु पर्सन दो काइजरक्सनु नसाइगी ईपीसी कॉन्ट्रैक्ट तुनी दुम अदुना चही मंगा जो दुम मेंटेन तौदोइनी अदुना थाब ताबनी अदु पब्लिक जो अइन हाइजनिंग में नुंजु साजिदे अखोई जे कोइलाजे यारिगे एवॉइड तौवे कइनो दा पैसा मांगजदा जो कॉन्ट्रैक्टर मोहन थादा जो खोंती दी जाबनीना मयाम जे क्वालिटी कंट्रोल तौदो वइ जो निंगब खरा यावबा अदुना अखोई नुंजु थाजी यारिगे दी एवॉइड तौजबने नुंगु हाउ खितंग लेपनी अदुना अक्टोबर नवंबर दाइदा मुक थाबा होरनी खरा कन मयामसु बिरु बिदुने हाबिदि विंटर दंग आता लागा नोंग तादब मतमदा फेवरेबल अखोगी वेदर कंडीशन हाइबा तारे सिदंग आता थाबसिना अखोइदे हेना चेशन बो होबना मरम मोइरगा ngसागी क्वालिटी कंट्रोल हैना अखोइना हाइनर इसिंग ngसागी फेवरेबल वेदर कंडीशन द सेम गी दबा अगर पब्लिक के प्रेशर ने हेंजन गिदना ngसागी हाइबिदि कोइला हाइसिदबु मागी ngसागी इसिंग यामना चाना दबा पोट अमनी अदुना अखोइना प्रेशर पिरगा पब्लिकिंग हाकी अखोइगे डील तौनबे दमकता थाकिबदुना अखोइदे तुंगदा मांगजरकपो ओइबदुनी को अदो सिदै सिदा अखोइना रिस्पांसिबल से अखोइना मोइदा गाते इंथोकपसु नतना अखोइसु खितंग ज्ञान तामिनरगा खन्नबा अदुगा ngसाइ पेंदबा जगा दो डाउट लेरिबदो क्लेरिफिकेशन अमा तौमिनबा मा यामना मथौ ताइ अदुना ngसाइगी अखोइ ममांगदसु हाइजकिबा पीडब्ल्यूडी गी डिपार्टमेंट गी अखोइगी लेरिबा पेज अमदि वेबसाइट तुदा चंगबिरगा अदुमा अखोइगी इन्फॉर्मेशन म्यामसि मा थंबिरौ अदुगा मखोइदसु हेना मोइनसु उबा ngamnaba हेना खंगबा ngamnabagi mayamna inputs myamdo pibirau reach out tobirakanda अखोइसि ज्ञान तामिनरगा सेमिबसि अखोइगी मोटो सि फनबा फजनबा सेमबा ngakta ओइबना मरम ओइरगा अखोइसु खितंग पेशेंस लेमिनबा मसु मथौ ताबरा हेना थमजनिंगी को अदुगा मखागी अखोइगी क्वेश्चन सिना मालोमगी ऑयल डिपो मपासे मतम सांगना मरी लेनबा अथॉरिटीज ना नाथैदुना अदुम लाकली मफम असिदा एक्सीडेंट तोइना थोक्तुना सीबा सोइनाइबा कया यावखरे हाइरिबा मफम असि सुमाइना असुम लेखिद्रा हाइना अमुक्ता हंगबियु हाइ सिगी लंबी जे मालोम ऑयल डिपो बुकचे सुम अखोइना खंगबिगदबा हमना अखंगबा मीना खंगबिरमनी खंगदबा मीना खंगबिगदना असिदा अखोइना 4 लेन बुकचे मालोम ऑयल डिपो द लोइसलगा तिदिम लंबी जे अखोइगी मोइरांग चटकिबा लंबी जे असिदगी 2 लेन हाउबा 2 लेन फुल 2 लेन बुक नत्रे अदुम फुल 2 लेन विथ पो फंगद्रिबने चरokpa हाईवे ने लौथोगा हाईवे अमा ओइबगी स्टैंडर्ड अमगी कंस्ट्रक्शन दी फजना लाक्थ्रिबा सिबियोंदा अदुना कमाइ तवे गाड़ी दी मालोम लोंदगी कन कन थरोकपा अदु खंगबि पिक्चर बटन ले ओइबा अखंगबा मिदी थोकते खंगदबा मिदी नत्रगा नुंगदांगदा खितंग कन्न थरोकपा मिदी एक्सीडेंट थोकपा अमा जे सडन चेंज अमा लाना एक्सीडेंट थोकपगी रिपोर्ट अखोइददी लेजदे अदुबु अखोइना जो उबदा लंबी जे एक्सीडेंट थोकनी जे खंग कई लाई कई सुगुंबा लंबी जे खरा एक्सीडेंट थोकली अखोइना साइनेजेस कई गा थमदब जुनते बट साइनेजेस थमबदुना नतना कन्न थौरागा गाड़ी खंगबि लंबी खंगबि ओवर स्पीडिंग तौरगा अदा मसिदे थमजनिंग बजे अखोइ मोइरांग लंबी जे 4 लेन ऑन गदौरे ऑन नबगी कन्न प्रोसेस कन्न चथरी डीपीआर साधना कन्न होननी अदु तो तंग 4 लेन ऑन नि अदु 4 लेन ऑन ऑटोमेटिकली असिगी प्रोसेस इशू जे सॉल्व तौरनी हाइजगे मसिमा समय हाइजगे माने ngसागी रोड कंडीशन दुननी हाइबा तारे अदुगा सिदै सिदा अखोइगी पब्लिक सिंगनसु सिगी लंबी से चटपा मतमदा खितंगदी अलर्ट ओबिरो खितंगदी चेक्शन बिरो हाइना थमजनिंगे हाइबदी ngasiगी अखोइगी इपोम मीडियाना पुथोकचरेबे इपोम टॉक्सिदा ताबिरिबा सिंगनसु संदोकपिरगा अखोइ मफम जगा असि अखोइगी एक्सीडेंट थोए हाइना लेबा जगा दुनदी मोइना थेंगनाबनिना मोइना खंगबिबनि अदुबु मयामदे हेना जगा से अखोइना अलर्ट ओबियो अखोगा खितंग अखोइगी वखन तौरगा थौबियो ओवर स्पीडिंग तौबिदबा अमदी अखोइगी हाइदी जगा सि ngama कंडीशन दुना अखोइगी कनोना सु थंबिरि दुनि चीफ इंजीनियर ना हाइबदि जगा सि एक्सीडेंट थोकपा याबगी प्रोबेबिलिटीज लेबना मरम मोरगा अखोइगी मदुदा चटपिरिबा अखोइगी लंबी सिजनरिबा सिंगना खितंग चेक्शन बियोदाय जगा सि मा हाइना थमजगे का अदुगा मागी 4 लेन ला कांददि मयामगी सिगी सॉल्व लैरनी हाइबसि मसु थंबिरि अदुगा मथंगी क्वेश्चन से अखोइगी वीडियो सु थाबिरे माइसे वीडियो गी सि कोइलासी केनो तौबगी कंडीशन दा हारे अदुगा माना हाइबिरि से मसी हैरांगोय थोंग फाउरकलगा कोंजेंग लेकाइदगी एयरपोर्ट लोम चटखिबगी लंबीदा एमरिल इरकोनगी कंक्रीट रोड सेमकपगी matangda black topping tawkhiba week ama phadringaida leikhiba phibamni complaint mayam tawbodagi repairing kharabudi tawkhre amuk adubu hainingbadi leirak lambi atopa kayada black topping tawbasi quality yamna yawdaba potholes mayam leiba jagadasu base layer phajana same the be black topping ममिंगी तौशनबा मयाम थेंगनजै मसी चीफ इंजीनियर सरदा मियंग चंगहन जनिंगी हैबा महाकी केनो जे
specific oiba road ama yaure atai gaina general oina ngange hoi specific oiba road chigi je akoina asigi emerald JB Ircon gi keno je akoi rigid payment gi project ni hoi package 4 oi ngani hoi mai je bitumen gi magi keno je akoi hot mix plant je kitang issue leibna overburn taw kha yaw bane adu akoi mu loi ko thole hoi hoi magi minor repairing ji tokraga kilometer mari manga hena ahinga ko thon ga ma karo mari manga gi paisa pola ba koina pi bada nau na than ba yawrimne adu matam da local adu matam akoi gi sir keno gi akoi local gi akoi honorable MLA jing ju dum tholak to na khotuna targa solve to moi mayam harau phongdro kibne hoi hoi adu akoi na je hoji akoi gi mindset che taina gi contract system taina gi engineer taina contractor gi mindset tro leitrabne akoi PWD hoji yamna keno tawrabne yadaba mafam adum semalli akoina kaisu contractor favored tawba department do oidrabani oira hana oira me haijabadi nate akoi sungoi oijade hoji aduga contractor ga akoi gaje professional line am da loina bani agreement amagi makha do loina bani akoi agreement breach sungtau donaroi quality control jima phajana dum tawnai quality je akoi compromise tawjaroi loi kothon gani loi seman gani adugumba leiba ado third lerak khulakta direct black top tawsan gi khojan gi haje karamba area no dikhangde but aduda makagi WM gi masagi agreement the scope yaujadaba oirangani hai thamjage scope yaujadaba pot de koina contractor da paisa ju piroi lamdaluba yadi hena phajana semanning boy orangani adugumba oirangani haina ai thamjage adugo akoina scope da yaurga suhandabadi leidona to oi sunglei leiroi ai sima mani sima khangmina si ko aduga makhada man harise aduga concrete road asida piriba expansion join asi depth 2 inch muk piba khak thengnajai adubu project atopadadi expansion join asi full depth of concrete pinai maramdi daytime da top layer da tension force create tawi aduga numidang dana heat exchange namaram oiraga tension force asi bottom layer da thoki aduna full depth yauna pi daba asina durability da akaiba thok oidra haiba sisu sarda hangningi hai mahangna mahak civil engineer haibajum ai chingna jai natragana internet ei paraga iribra haibajum ko in any other way koi aina maki answer jena tabda explain khara taw jauge sum knowledge mani hena mayam da expansion join jemadi always full depth adum oigani oidam pham ju yauroi yaw sung yauro expansion somna ubibdo expansion join ne khan bi group cutting jo ngani concrete che le tar matunda pung mari dai kun mari bo ki manungina matungda koina kakkani ko mana hoji hairiba tension adugi expansion ka mai jo adu khara di khangaga full khangda bogini adugi group cutting je full depth ka oi whole thickness to gi 1/3 to 1/4 pok dang kakkani pung mari dai na pung kun mari bo ki manungda ma ki strength mo phang matungda kakkani adudi full depth sungoi oi roi aduga full depth oi bazu yade aduna aduga expansion joint dinate du group cutting ni expansion joint full depth hoigani adu wells war haptana kotana koina happy ba mayam duni ad kitang heng khani department la lakpiu all adugi design ka takpi ke kitang interested oita di adum koina pajana takchage haijage explore to jaba adum lakpiu adum takpi ke khara pajana mani yam laibak phabani habidi ngasai gi khangning ba information mayam dagi di ahen ba khara information se phangabani na hena mamuta na khangna bagi damakta su ngasi gi khoi gi Bishwachandra mayam gi chief engineer na su invite to basida khudong chabdo lobiyu hena su khangmina si aduka ngasagi akoina complain da matam da su akoigi pamba du su jaga da su haibiragadi Bishwachandra na su marik chumna thambikra habdi jaga du ma exact location exact problem du ma hairagadi moina remedy action lokhalapa matam da yamna line thokpa amadi mahakna dumak magi makha thaba sing mari leina ba sing da thadoga survey to holaga adugi report gi matungina thuna akoina remedy solution purukpa yabai khudong chabdu ma lomina si habisi ma thamjage aduga akoigi mayamna su gyan taminaba support to biba amadi akoina responsibly akoina handle tawragadi maiki ani maktigi loimak phajaba haibisi ma thokadaba mali haina thamjaningi aduga aroiba amatanga lokhatke question se ko question se aroiba se smaina haire yamna nushina thambire hoping for a great learning interview with chief engineer PWD thanking Ipoh media for such program haibire iko aduga masiga mari leinana question amata thamjage haidoi ko Sengmaijin to Lafupat Tera ngasi phauba lambi sembidri masi kari maram gino aduga karam kanda semba hobigadoi no district na Imphal West Kendra na mayang Imphal haina thamire haujiki haire je akoi division da highway south division da selngi maje
ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯗ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯇ ꯂꯥꯛꯄꯗ ꯔꯤꯁꯦꯟꯠꯂꯤ ꯂꯝꯕꯤꯁꯦ ꯐꯠꯇꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯂꯥꯛꯑꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯇꯣꯛꯁꯤꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯌꯧꯔꯛꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯈꯣꯝꯃꯒ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯣ ꯀꯔꯤꯅꯣ ꯈꯨꯟ ꯀꯌꯥ ꯁꯝꯃꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯏꯝꯄꯣꯔꯇꯦꯟ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯦꯁ ꯁꯝꯃꯤꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯁꯝꯃꯤꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜ ꯃꯥꯔꯀꯦꯠ ꯁꯝꯃꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ ꯁꯣꯝꯅ ꯅꯠꯇꯕ ꯑꯃꯅꯤꯅ ꯂꯥꯛꯄ ꯑꯩꯅ ꯅꯤꯡꯁꯤꯡꯅꯕꯗ ꯊꯦꯡꯅꯖꯈ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯗ ꯑꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤ ꯑꯁꯤ ꯅꯠꯇꯕ ꯂꯝꯕꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯔꯥꯏꯠ ꯇꯧꯕꯤꯔꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯁꯤꯗꯔꯦꯁꯟꯗꯤ ꯑꯗꯨꯝ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯒꯥꯁꯤꯡꯗꯨꯗ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯗꯨꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯗ ꯑꯂꯔꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯐꯝꯗꯣ ꯖꯒꯥꯗꯨ ꯑꯦꯛꯖꯦꯛ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒ ꯍꯥꯏꯕꯤꯔꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯔꯤꯆ ꯑꯥꯎꯠ ꯇꯧꯍꯟꯅꯤꯡꯕ ꯖꯒꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯁꯤꯡꯗ ꯂꯩꯕ ꯔꯤꯃꯣꯠ ꯑꯦꯔꯤयाꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤयाꯗ ꯂꯩꯕꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ ꯖꯒꯥꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯃꯥꯒꯤ ꯁꯤꯌꯔ ꯐꯪꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯎ ꯉꯁꯥꯏꯒꯤ ꯄꯦꯖꯁꯨ ꯂꯩꯖꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕ ꯀꯌా ꯑꯃꯁꯨ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁ ꯈꯤꯇꯪ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯑꯣꯚꯔꯅꯥꯏꯠ ꯑꯃꯗ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯑꯦꯅꯔꯖꯤ ꯏꯟꯚꯦꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯁꯨꯖ ꯅꯣꯝꯖꯔꯤꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯣꯏꯕꯗꯁꯨ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯁꯨ ꯄꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯦꯖ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯗꯁꯨ ꯃꯌꯥꯝ ꯔꯤꯆ ꯑꯥꯎꯠ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯇꯧꯔꯛꯄ ꯃꯆꯪ ꯊꯣꯛꯄ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯕꯅ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯔꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯤ ꯊꯝꯕꯤꯅꯤꯡꯒꯦ ꯑꯔꯣꯏꯕꯅ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯔꯤꯁꯦꯟꯠꯂꯤ ꯄꯥꯁ ꯐ꯭ꯌꯨ ꯃꯟꯁꯇ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯀꯃꯦꯟꯁ ꯑꯗꯩ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯝ ꯁꯤꯗ ꯊꯝꯖꯅꯤꯡꯕꯁꯦ ꯏꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯂꯦꯞꯇꯅ ꯄꯤꯕꯤꯌꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯀꯝꯄ꯭ꯂꯦꯟꯗꯣ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯁꯣꯜቭ ꯇꯧꯖꯕ ꯉꯝꯗꯕ ꯑꯣꯏꯖꯒꯦ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯒꯦ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕ ꯉꯝꯗꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯒꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯖꯒꯦ ꯑꯩꯈꯣꯏꯁꯨ ꯗꯦꯕꯂꯞ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯦꯕ꯭ꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯕ꯭ꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯔꯨꯝ ꯂꯩꯕ ꯉꯥꯛꯇꯅꯤ ꯗꯦꯕꯂꯞ ꯇꯧꯃꯤꯟꯅꯔꯒ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯇꯣꯏꯅꯤ ꯑꯗꯨꯅ ꯋꯤ ꯋꯦꯜꯀꯝ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯚꯟ ꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯣꯜꯁꯣ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯖꯩ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯦꯋꯥꯔꯅꯦꯁ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝꯅ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ PWD ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯗ ꯑꯩꯈꯣꯏ ꯍꯦꯖꯤꯇꯦꯠ ꯇꯧꯗꯦ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏ ꯄꯤꯕꯗ ꯍꯦꯖꯤꯇꯦꯠ ꯇꯧꯗꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯄꯤꯖꯒꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈꯤꯕ ꯌꯥꯝꯅ ꯗꯦꯕꯂꯞ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯌꯥꯝ ꯄꯥꯏꯈꯠꯂꯤꯕ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕꯁꯤꯗꯤ ꯌꯥꯝ ꯂꯩꯔꯦ ꯄꯕ꯭ꯂꯤꯛꯇ ꯏꯍꯥꯟꯅ ꯁꯣꯔꯤ ꯍꯥꯏꯖꯔꯒ ꯁꯦꯀꯦꯟꯗ ꯍꯥꯏꯖꯒꯗꯕꯁꯦ ꯈꯤꯇꯪ ꯈꯥꯡꯃꯤꯟꯅꯁꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯁꯤꯐꯧꯇꯪꯗꯤ ꯈꯤꯇꯪ ꯈꯥꯡꯃꯤꯟꯅꯁꯦ ꯈꯤꯇꯪ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯑꯗꯨꯝ ꯄ꯭ꯔꯖꯥꯁꯤꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯒꯗꯕ ꯃꯤꯅꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯅ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯤ ꯍꯔꯥꯎꯖꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗꯤ ꯈꯥꯡꯃꯤꯟꯅꯁꯦ ꯏꯟꯀꯟꯚꯤꯅꯦꯟꯁꯦꯁ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗꯤ ꯈꯥꯡꯃꯤꯟꯅꯁꯦ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯊꯥꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯒꯤ ꯌꯥꯝꯅ ꯄ꯭ꯂꯤꯖꯤꯡ ꯄꯔꯁꯣꯅꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯅꯤꯡꯉꯦ ꯑꯗꯨꯒ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯋꯥꯔꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯃꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤꯌꯔ ꯀꯌꯥ ꯑꯃ ꯇꯧꯕꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯑꯃꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯎꯠ ꯃꯌꯥꯝ ꯑꯃꯁꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯀꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯗꯤꯁꯀ꯭रिꯄꯦꯟꯁꯤꯁ ꯂꯩꯕ ꯃꯌꯥꯝꯗꯣ ꯗꯤꯔꯦꯛꯠꯂꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯗꯥꯎꯠ ꯃꯌꯥꯝꯁꯨ ꯀ꯭ꯂꯤꯌꯔ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯁꯨ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝꯁꯤꯃ ꯍꯥꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯃꯌꯥꯝꯁꯨ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯤꯁ꯭ꯋꯆꯟꯗ꯭ꯔꯒꯤ ꯑꯀꯣꯝꯕ ꯑꯃꯨꯛ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯑꯍꯦꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯀꯦ
लोइसल्लके ngasi ki onedi Bishwas Chandra bu hana thagat chabaga loinena Ipom Media na mayam gi damakta every Friday 7:45 ta series 9 puthok chariba Ipom Talk sing biriba singdagi ngasi ki onedi kanena ba ya thangi jari pina pirase. Thank you.